ꯅꯨꯄꯤꯁꯦ ꯏꯃꯥ ꯍꯣꯏꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯍꯧꯖꯤꯛꯀꯥꯟ ꯂꯩꯔꯤꯕ꯭ꯔꯥꯅꯦ ꯏꯃꯥ? ꯂꯩ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯕ. ꯀꯗꯥꯏꯗ ꯂꯩꯒꯦ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯤ ꯋꯥꯏꯁꯤ ꯂꯩ ꯒ꯭ꯌꯥꯟ ꯂꯣꯟ ꯇꯥꯏ. ꯑꯝꯇ ꯆꯠꯆꯒꯤ. ꯈꯥꯃꯣ ꯀꯥꯏ. ꯋꯥꯔꯤ ꯁꯥꯁꯤꯔꯣ? ꯋꯥꯔꯤ ꯉꯥꯛ ꯁꯥꯁꯦ ꯑꯗꯨꯗꯤ. ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯁꯦ ꯑꯗꯨꯗꯤ. ꯌꯥꯎꯁꯪ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯃꯅꯤꯄꯨꯔꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯌꯥꯎꯁꯪ ꯁꯥꯟꯅꯕ ꯐꯪꯉꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯄꯣ ꯃꯤꯗꯤꯌꯥꯅꯁꯨ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯐꯦꯁꯇꯤꯚꯦꯜꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯃꯤꯠꯀꯤ ꯑꯣꯏꯕ ꯑꯎꯕ ꯄꯥꯎꯗꯝ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯀꯌꯥ ꯑꯃ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯥꯀꯊꯦꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯗ ꯄꯩꯁꯥ ꯊꯠꯄ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯗꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁ ꯇꯧꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯚꯔ ꯇꯧꯖꯔꯒ ꯃꯌꯥꯝꯗ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯌꯥꯎꯁꯪꯒꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯂꯣꯏꯅꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯆꯠꯇꯅ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯀꯂꯦꯛ ꯇꯧꯔꯤꯕ ꯅꯨꯡꯉꯥꯏꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯗꯝꯁꯤꯡ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯎꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯡꯅ ꯁꯛꯅꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯀꯌا ꯑꯃ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯕꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯊꯣꯔꯛꯄꯁꯦ ꯃꯌꯥꯝꯅ ꯄꯦꯟꯕꯤ ꯍꯥꯏꯕꯗꯨꯃ ꯎꯠꯄꯤꯕ ꯑꯣꯏꯅ ꯂꯥꯏꯛꯁ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯛꯎ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤ ꯋꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯠꯁꯀꯤ ꯊ꯭ꯔꯨꯗ ꯊꯝꯕꯤꯔꯛꯎ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯃꯌꯥꯝ ꯀꯣꯏꯅ ꯆꯠꯄꯒꯤ ꯄꯥꯎꯗꯝ ꯊꯝꯖꯒꯦ. ꯋꯥꯔꯤ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯉꯍꯥꯛ? ꯃꯤꯗꯤꯌꯥ ꯀꯥꯡꯕꯨꯅꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯁꯥꯁꯤ ꯀꯩꯅꯣ? ꯌꯥꯎꯁꯪꯒꯤ ꯌꯥꯏ ꯑꯗꯨ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯕꯤꯌꯣ. ꯄꯩꯁꯥ ꯌꯥꯎꯁꯪꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤꯅꯦ ꯈꯤꯇꯪ ꯄꯤꯗꯨꯗꯤ. ꯀꯩꯒꯤꯅꯣ? ꯄꯤꯗꯨꯗꯤ. ꯅꯣꯏ ꯃꯥꯏ ꯂꯣꯏ ꯈꯨꯝꯖꯤꯜꯂꯤ. ꯃꯥꯏ ꯂꯣꯏ ꯈꯨꯝꯖꯤꯜꯂꯤꯗꯨꯗꯤ. ꯈꯨꯝꯖꯤꯜꯂꯤꯁꯤꯔꯣ ꯑꯕꯦꯇꯩꯅꯦꯅ ꯄꯥꯈꯠꯄ. ꯑꯕꯦ ꯇꯩꯔꯣꯏꯌꯦ ꯋꯥꯔꯤ ꯁꯥꯁꯤ. ꯁꯥꯏꯠ ꯇꯧꯁꯤ. ꯁꯥꯏꯠ ꯇꯧꯔꯒ ꯋꯥꯔꯤ ꯇꯧꯁꯤꯂꯣ. ꯑꯩꯈꯣꯏ ꯍꯣꯁꯇꯦꯜ ꯂꯩꯕꯅ ꯐꯣꯟ ꯄꯥꯛ ꯄꯥꯏꯗꯕ. ꯄꯦꯁꯒꯥꯔꯤꯅꯤ ꯀꯥꯞꯁꯜꯂꯝꯃꯤꯁꯦ ꯏꯁꯤꯡꯅꯦ ꯃꯥꯏꯁꯦ ꯀꯩꯁꯨꯝ ꯈꯜꯂꯨꯔꯅꯨ. ꯊꯥꯕꯜꯗꯤ ꯆꯣꯡꯒꯗ꯭ꯔꯣ? ꯆꯣꯡꯅꯤ. ꯅꯣꯏ ꯊꯥꯕꯜ ꯁꯤꯟꯕ꯭ꯔꯣ? ꯊꯥꯕꯜ ꯁꯤꯜꯂꯦ. ꯇꯥꯡ ꯀꯌꯥꯗꯅꯣ? ꯇꯥꯡ 13ꯗꯁꯨ ꯁꯤꯜꯂꯦ, 12ꯗꯁꯨ ꯁꯤꯜꯂꯦ, 5ꯗꯁꯨ ꯁꯤꯜꯂꯦ. ꯅꯣꯏ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯔꯒꯦ? ꯄꯩꯁꯥꯗꯨ ꯃꯁꯤꯡ ꯊꯤꯗ꯭ꯔꯤꯌꯦ. ꯑꯗꯣ ꯊꯥꯕꯜ ꯑꯍꯨꯝꯂꯛ ꯁꯤꯟꯕ ꯀꯣꯟꯅꯗ꯭ꯔꯥꯕ ꯅꯣꯏ? ꯑꯗꯨꯝ ꯈꯪꯗꯦ ꯀꯣꯟꯅꯕꯁꯨ ꯌꯥꯏ. ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯁꯥꯕꯤ ꯅꯣꯏꯁꯦ ꯀꯩ ꯂꯩꯀꯥꯏ ꯀꯧꯒꯦ? ꯀꯩ ꯃꯃꯥꯏ ꯂꯣꯏ ꯑꯣꯟꯊꯣꯛꯈ꯭ꯔꯦ. ꯃꯃꯥꯏ ꯑꯝꯇꯗꯤ ꯌꯦꯡꯒꯦꯗꯅ. ꯌꯥꯝ ꯏꯀꯥꯏ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ. ꯀꯩꯒꯤꯅꯣ ꯏꯀꯥꯏ ꯊꯤꯔꯗꯤ ꯌꯥꯎꯁꯪ ꯊꯣꯛꯂꯛꯑꯗꯤ ꯀꯅꯥꯝꯇꯅ ꯑꯕꯦꯔ ꯉꯥꯛꯇ ꯆꯥꯔꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯊꯠꯄꯗ ꯄꯩꯁꯥ ꯑꯝꯇ ꯐꯪꯉꯔꯣꯏꯌꯦ. ꯑꯗꯨ ꯌꯥꯝ ꯏꯀꯥꯏ ꯊꯤꯔꯤꯁꯤ ꯀꯩꯒꯤꯅꯣ ꯃꯤꯡ ꯍꯪꯗ ꯌꯥꯔꯣꯏ ꯑꯗꯨꯗꯤ. ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯁꯅꯥꯊꯣꯏ ꯀꯧꯋꯦ. ꯂꯦꯝꯅ ꯆꯣꯡꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯄꯥꯝꯃꯦ. ꯂꯦꯝꯅ ꯆꯣꯡꯕ ꯍꯥꯏꯁꯦ ꯀꯩꯅꯣꯕ? ꯏꯔꯨꯒ ꯂꯨꯔꯒ ꯏꯔꯨꯖꯗꯅꯒ ꯊꯥꯕꯜ ꯆꯣꯡꯗꯕꯗꯨꯔꯥꯕ? ꯅꯠꯇꯦ. ꯑꯝꯇ ꯆꯠꯆꯒꯤ. ꯑꯝꯇ ꯆꯠꯆꯒꯤ. ꯈꯥꯃꯣ ꯀꯥꯏ. ꯋꯥꯔꯤ ꯁꯥꯁꯤꯔꯣ? ꯋꯥꯔꯤ ꯉꯥꯛ ꯁꯥꯁꯦ ꯑꯗꯨꯗꯤ. ꯌꯥꯎꯁꯪꯒꯤ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯁꯦ ꯑꯗꯨꯗꯤ. ꯉꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯥꯏꯕꯗꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯔꯒ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯥꯡꯊꯣꯛꯏꯕ 30th Annual Saipo Sports Meet 2026 ꯍꯥꯏꯕꯗꯤ SYPO Saipo나 ꯁꯒꯣꯜꯕꯜ ꯃꯕꯨꯗꯣꯡ ꯃꯟꯇ꯭ꯔꯤ ꯂꯝꯄꯥꯛꯇ ꯂꯩꯔꯤꯕ ꯁꯥꯏꯄꯣꯁꯤꯅ ꯁꯤꯜꯂꯒ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅꯁꯨ ꯑꯉꯝꯕ ꯁꯄꯣꯔꯠ ꯇꯧꯖꯔꯒ ꯁꯥꯏꯄꯣꯒꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯑꯥꯏꯇꯦꯝ ꯌꯥꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯛꯁꯥꯏꯇꯤꯡ ꯑꯣꯏꯔꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯔꯕ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯃꯥꯡꯗ ꯂꯩꯕꯤꯔꯤꯕ ꯃꯧ ꯅꯍꯥꯁꯤꯡꯒꯤ ꯑꯣꯏꯕ ꯌꯦꯔꯨꯝ ꯆꯥꯕ ꯇꯥꯟꯅꯕ ꯀꯣꯝꯄꯤꯇꯤꯁꯟ ꯌꯦꯔꯨꯝ ꯆꯥꯕꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯒ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯔꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗꯁꯨ ꯌꯥꯎꯁꯪꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯐꯟ ꯇꯥꯏꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯔꯒ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯌꯦꯔꯨꯝ ꯆꯥꯕꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯎꯕꯤꯔꯤꯕꯁꯤꯅꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯔꯨꯝ ꯆꯥꯕ ꯀꯣꯝꯄꯤꯇꯤꯁꯟꯁꯤ ꯎꯠꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯌꯦꯔꯨꯝ ꯆꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯊꯝꯖꯔꯤꯕꯁꯦ ꯌꯦꯔꯨꯝ ꯑꯍꯨꯝ ꯄꯤꯔꯒ ꯑꯩꯈꯣꯏꯒꯤ
contestant-sing mau nahasing-sina hana chaba loiba haibadi maku phajana khoba matungda ahummak chaba loiba matungda aikoina winner si ahanba ani suba made ahum suba aikoina thamjare winner si da aikoina encourage toboina cash award oina aikoina thamjare ahanba winner da aikoina thamjari basi 2500 cash aduga second position da aikoina thamjari basi 1500 cash oina thamjare aduga third position aikoina thamjari basina 1000 cash oina thamjare aduga competition se hek loibaga akhoi mayam gi mamangda khudakta akhoi gi entertainment program amoina akhoi gi prize distribution se akhoi tawjagani loinana ngasigi matam kaithoga lengthok pirak deba akhoi gi itei masing haibadi mauna ha sing se akhoi encourage tawjabo oina akhoi amuka su akhoi token of appreciation oina khudakki oina akhoi gift hamper di semba ngamja hodaba na maram oiraga akhoi gi participants pumnamakta akhoi winner ta hodraba singdu akhoi token of appreciation oina 50 rupees mayam gi damak akhoi encourage tawjabo oina akhoi mayam gi damak thamjari mayam yeng tamina si aduga akhoi gi ipo media na sinjari ba akhoi gi mauna ha sing gi yerum chabi competition sida mayam sung so chona comments ke ama thambiraga mathang da so akhoi hen ba kaya ama su thamjarake aduga marak sida akhoi gi itema sing se kamaina si yawninga ino haibaduma mayam gi interaction ma sa amatang thamjage mayam akhoi competition mayam se ama ani unabagi khudong jabad lozarake yerum se kaya thuna sage khalino yam thuna jage khaline ana yerum jaw practice ka tawi braba tawde no mata yerum kya sabi ke amma monggumbadi sanga amma mam sai ado ngasi maku phana kho phana sabi de ni ko mangolai biu yerum se kya thuna saba loi bi ke khanbiri no yare ke de thuna sage khali yerum hana sabi rak pro sare sa no mata kya sabi ke ani sa ani di sai maku phana kho ga how lo sabi ro winner roi na bakan hona bi ro som de ko yerum se hana sabi rak pro sabudi sa jai ado si winner ta ni khanbi bro aduni tambangam de kasi akoina sinjariba mauna ha sing yerum jabe competition se kari mor phongtok ning bage yam nungai khali mayam participate to so kone am thaga chari ngasi gi yerum jabe competition se kari wakhalon kubining bage yam nungai ipo media ka sakhang na yam nungai jamam pokja waina akoina su yam thaga chari aduga yam nungai je yausangi ya pa paul josu pizari aduga yerum se nomada kaya na ka sabi rake hana ai yerum je tase mai de yerum je pam de ba cha bu je gam de ba ado ipo media na limpi ko sam cha ning ko do lak cha bane yam nungai je thaga chari all the best yerum se kyam thuna sage na plan to bige mayam dagi henda ina thuna jage na khale nungi yerum sabi bro hana adu jade adu ngasi di kamai su asa da su mai cha to no ngamna ba jade ne do practice to birak bro tarakte ngamna ba sa ni ba confident oi da mangoloi biu so dia ko yerum se cha ba se hana practice to bi bro ai adum chai sa ba no mata kya sabi ge no ai di ani ko dim sa ani ko ma chai adu di ama khatani hele se adu tawda di matam se thuna mayam si da gi competition map tawbani na mayam si da gi ahan ba din ko khoina winner thamjado se thuna sabi ro adu ga mangoloi bi ai thamjage hoi ipo media gi viewers indana ade khudol tamningba isai oiro mayam da khudol tamningba entertainment oina bago tawbiro isai ma dum khallage kujin gi mami gi isai do sorry sen namna sakpado ado khanjarage khanba haise hana saktoine ba koi sidagi thabagi thabai khudong chabdi hojiti leite ba hojikti kona mu laksage ba dugi program duna hojikna isana oina mayamda haidi ai si sakpadi yausang yawa phangdaba mayamda su yenghanse ba kwa isai sakpadi haiti kaino ma mai ta tause kai dog doi do khante mayam maraktai orsu yaiye nangi friend mayam maraktagi isai saksilo punna sa asu yai ko ai isai di haiti singboge kai roi ju isai sagan nge na kumtharaga se imadam to laksage ima wari macham na sana si ai dana ko haitrasu imai ming di haiba haini dana imai kai ming kauge chahi kya subirage chahi bro hoi hufumuda la le ado ima hojik sanariba yausang taunariba mayam sigane hana ima hoina naha oiringai matamda kamai kamai kari ahongbu uge na lo akoina na oi gan do di aduda buri nungai ba yam ne li sui gi yausang de ba hojik se nungai ba yogdrabo nungai ba yau yeng ba kumai nungai hana di thabal chong se kamai toromge hana bo thamen do ma nu te gu yausang manga ni taru ni dum chong tha si ba mai chong ima hodi paisa ga thalak pro thalai thabal su silak pro silai
ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯗꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯀꯣꯛꯀꯗꯤ ꯆꯤꯡꯉꯛꯄ꯭ꯔꯣ ꯃꯀꯣꯛꯇꯤ ꯆꯤꯡ ꯍꯩꯇꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯊꯥꯕꯜ ꯆꯣꯡꯕꯗꯒꯤ ꯈꯪꯅꯈꯤꯕ ꯑꯣꯏꯕ꯭ꯔꯣ ꯄꯥꯕꯨꯡꯗꯨꯕꯣ ꯍꯣꯏ ꯄꯥꯕꯨꯡꯗꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯏꯃꯥꯅ ꯀꯧꯈꯤꯕ꯭ꯔꯥꯕ ꯀꯧꯗꯦ ꯊꯥꯕꯜ ꯆꯣꯡꯕ ꯆꯣꯡꯃꯤꯟꯅꯔꯛꯇꯦ ꯊꯥꯕꯜ ꯑꯝꯇ ꯆꯣꯡꯃꯤꯟꯅꯛꯇꯕ꯭ꯔꯣ ꯄꯥꯕꯨꯡꯒ ꯅꯛꯅꯔꯝꯃꯤꯅ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯔꯛꯇꯦ ꯑꯣ ꯌꯨꯝꯁꯦ ꯅꯛꯅ ꯄꯥꯟꯕꯤꯕ ꯄꯔꯦꯡ ꯑꯃ ꯑꯅꯤ ꯑꯍꯨꯝꯅ ꯈꯟꯕꯒ ꯄꯥꯟꯃꯤꯟꯅꯕ ꯑꯗꯨꯗꯤ ꯊꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯏꯃꯥꯅ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯃꯇꯝꯗ ꯄꯥꯕꯨꯡꯅ ꯊꯤꯡꯕꯒ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯎꯗꯦ ꯌꯥꯝ ꯐꯕ꯭ꯔꯣ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯩ ꯄꯥꯕꯨꯡꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯩꯇ꯭ꯔꯣ ꯍꯩꯗꯤ ꯑꯩ ꯐꯝꯃꯤꯕ ꯍꯥꯏꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯃꯥꯒ ꯎꯅꯕꯁꯦ ꯏꯃꯥ ꯊꯥꯕꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯄꯩꯈꯥꯁꯨ ꯇꯧꯋꯤꯗꯅꯀꯣ ꯏꯆꯥ ꯏꯁꯨꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯏꯃꯥꯒꯤꯗꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯃꯥꯡꯗꯕꯨꯗꯤ ꯍꯥꯏꯈ꯭ꯔꯦ ꯏꯆꯦꯅ ꯃꯊꯪ ꯆꯍꯤ ꯉꯥꯏꯔꯒ ꯀꯩꯅꯣ ꯇꯧ ꯍꯥꯏꯅꯗꯣ ꯑꯉꯥꯡ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯃꯣꯏ ꯑꯦꯛꯖꯥꯝ ꯄꯩꯈꯥ ꯇꯥꯁꯟꯕꯁꯦ ꯌꯥꯝꯅ ꯋꯥꯔꯧꯕ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯤꯕ ꯑꯗꯨꯏ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯦ ꯑꯗꯨ ꯃꯣꯏ ꯀꯩꯅꯣ ꯋꯥꯔꯧꯔꯤꯗꯨ ꯃꯣꯏ ꯎꯖꯥꯅꯁꯨ ꯌꯥꯗꯕ ꯑꯗꯣ ꯃꯣꯏ ꯑꯗꯨꯒꯨꯝꯕꯗ ꯂꯥꯡꯉꯨꯔꯗꯤ ꯍꯌꯦꯡ 10 ꯊꯥꯀꯥꯟꯗ ꯄꯔꯤꯈꯥꯗꯨ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯍꯥꯏꯔ ꯈꯜꯂꯒ ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯩ ꯇꯧꯍꯟꯅꯤꯡꯗꯕ ꯃꯥꯅꯦ ꯆꯨꯝꯃꯦ ꯑꯗꯣ ꯏꯃꯥ ꯍꯣꯏꯒꯤ ꯃꯇꯝꯗ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯣ ꯊꯥꯕꯜ ꯆꯣꯡꯕꯗ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯊꯤꯔꯕꯁꯤꯡ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯕ꯭ꯔꯣ ꯑꯗꯨꯋꯥꯏ ꯃꯇꯝꯗꯕꯣ ꯑꯗꯨꯋꯥꯏ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯊꯤꯔꯕ ꯑꯇꯣꯞꯄ ꯃꯤꯒꯤꯗꯤ ꯂꯥꯛ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯨꯄꯤ ꯊꯤꯕꯗꯨ ꯑꯗꯨꯝ ꯌꯥꯎꯅꯩꯗ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯁꯥꯔꯩ ꯆꯦꯜꯂ ꯑꯗꯨꯝ ꯌꯥꯎꯋꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯕ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯗꯦ ꯃꯌꯨꯝ ꯄꯥꯟꯕ ꯃꯧ ꯅꯍꯥ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯃ ꯊꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯗꯅꯀꯣ ꯁꯤꯕꯨ ꯐꯕ꯭ꯔꯣ ꯐꯠꯇꯕ꯭ꯔꯣ ꯏꯃꯥ ꯑꯁ ꯃꯔꯨ ꯀꯌꯥ ꯐꯠꯇꯦꯗ खरे यावजसनु कइनो माने माने नत्रो माने माने नंजु अतोबरा तुम यावरी नंग लौरी नुपीदु अंगा नुपी लेत्रदी लेकाय नोई लेकाय दो चोंग अदुम यावताबा नंजु मी लमदा कन लेकाय जला चोंग यावत्रो माने अदुनी चुम्मे अदो इमा मरु ओइना हजि थाबल चोंग बाइसे अखोगी मणिपुर गिदी यामना चावरबा अखोगी फेस्टिवल अमनी दना को कुमहै अमनी कुमहै सिदा थाबल नंग चोंगबा यादे चोंगबा याय नंग यावगनु यावनु हाइबा मयाम से इमा अमता अमता गांगबियो थाबल चोंग यावगनु हाइ थिंगबा गांगुदो अदु अखोई कनो तौदे अखोई इचाई मौ इशु अमाउ थिंगदे अदुम अथिंग गांगुदना बु थिंगजबाई वानी अखोई अमाउ थिंगदे याव चलो माने नहावई गाना नुंगाई थोक्तरा करी अदु अदुरा लई मंगानी खक चोंगबनी नत्रा मंगानी दन थिंगी कांगबु म्याम थिंगबिगन अमता हाइयो कईगी मनमगी थिंगदो नमता हमगो थिंगबिगनु हाइरिम अखोईदी होइजु थिंगबिगनु हाइरिम होय मी यावसंग मंगानी जी फी मुली जी पुलिस में ताली से कोई तान गनो हाइरिम माने थबन जो मिजु थिंगनु हाइरिम माने अदु माइरिम हाइदि यावसंग लोरगा पैसा थिंगबा याबा नते थावबल चोंगबा याबा नते नत्रा इमा याम नुंगाइजै इमा याम कुइना पुनसिबो ओइबियु अखोय इपो मीडियाना ने इमा गा उनबा फंगबसे यामना लाइबक फबनी इमा मंगलोइजगे इमा मयामगी सेवा फजना पा नुपी थीद्रिये नुपी थीद्रिये नुपी से इमा होय तो न ज्ञान ताबा हजिकान लेरिब्रा ने इमा लई ज्ञान याम ताबा कदाय दे लेगे अखोय कमाइन थीदोइनो अखोय जिवा इलै मै ज्ञान लोन ता ज्ञान ताबा से कमाइन खंगदोनो इमा अखोय नुपाना ने नुपी से कमाइन ज्ञान ताइ से खंगदोनो इमा अमता हाइबिरमुदना ज्ञान ताबो होय मै थोंनो ये सी जोंग लायो मा यो कौ लै जियो चला दोइबो सी इम्फाल लोंगी कुइदरी एसी ओ इम्फाल होंगैदा इम्फाल होंगीबा अदो मसक से कमाइन खंगदोइनो बा मी से अफबनी नुपी से अफब से कमाइन लौदोइनो बा नुपी अफबो बो होय एसुम येंगबरा लै खंगबनिदा नोइजु खंगदरो कमाइन खंगदोइनो अखोइदि खंगदरे ए मी माइथोंदा येंगी मसि नुपी सि लांगी अदगिने खोंमुन दारोय हाइबदु नंगसु कोरा गानसु युम लोनबा कैरोनबा निको लेकानसु आइ नुपी यासे खोंमुन याम ताइ अदगी कनो याम फबनी ज्ञान याम ताबनी इमुंग पुबा याम हैबनी हाय अदुम हाइजर तोबु अदो मोइदी खुंगुन ताबा सारगा तारमदबसु यावरिसिदि इमा अदुदि कमाइन तौबा ए अखोइ जिवाय मैदि खुंगुन लोन ताने अखोइ जिवाय मैदि अखोइ खुंगुन ताना लेरकपनिना अखोइ इसुरुजु खुंगुन याम तायबा होय अदुना मयुम पानबलजु गनु नुपाना पंगुन नमुन अदुम तौ खुंगुन ताबसि नुपाना पंगुन नमुन नत्रा
ꯆꯥꯏꯁꯨ ꯊꯛꯇꯕꯒꯤ ꯑꯗꯨ ꯇꯧꯕ ꯑꯗꯨꯝ ꯇꯧꯋꯤ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯊꯤꯔꯒꯦ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯥ ꯑꯗꯨꯒ ꯏꯃꯥ ꯎꯅꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗꯅꯦ ꯏꯃꯥꯁꯨ ꯃꯪꯒꯣꯜ ꯑꯣꯏꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯄꯣꯝ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ ꯊꯝꯖꯔꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯏꯃꯥꯕꯨ ꯍꯣꯏ ꯍꯣꯏ isay sakdadi yaro microphone paiba isay sao madi isay sai siudra mile sabi dino ikai do noi hayai pakhang ore ikai di kamai tawni yauksangi nang kai insang ahau ba sarage ngasi kai insang sarage nga hayai chaw nang kai oidoi no doctor oidora very good ado nang kai no di nang manipuri isay ta bro kai isay ta ge kana ni pam pam je tete ge tete gi ngai ja akhoi isay afau do nang adu hai bro ngai ja ge to bam khak lai bu to taraba sumang ge to da hai brana matiam saune sa matiam ga dum ga usse se mayam da usse se matiam isai du su khangi ko natra adu di ulo se camera da usse mayam ne ipo media gi mi yeng ma mayam da yok sang gi harau na ba uto mare matiam isai wen sakke okay so isai wen sala chalo 오이기나 좀 예던 찾게 chalo oigina to ge 오이기나 좀 예던 진비로 레저라게 분치세 나나도 홍것 비로 조이로 삼랑지 레저라게 탐무도 에이터기 lore ba atopa amadi tetege maga tetege yam phaw yam lei dudi atopa ka yengage 쿠기 바캉 khul gi pakhang aduma to hayo 쿠기 바캉 마락다 부야버로 야버로 마기 마통두다부 우자게 잉자게 깨라가 톨라게 나나 우홍나 방아 에이나 생나시 우나시 쿠기 하라버다 레용게 나용게 낭불락바 에이나 thank you hayo duga Thank you. very good like kana pa heman dang doctor pami do oyu ko doctor oy gada bani ima handakti yaksang lakpase handakti angang mem su yaksang se loi ma yawo phange ko irang se khara handarabni na ado yaksang se mamang da sanarudraga handak se akoina festival se yawo phangbase ima di kai phawbige as ibungo adugi waidu adi haringai ni tan nungai ko hoi laibak se adu nungdi nungai adu makha me mani leme dei leibache sina di thamoi di kitang ni nungai ba wali pi oi ba ngamde haidi matamam gi freedom phangaga haibadi yamna nungai na khana chaina ba nungai ta ba kaim ho yaudana tawgi ba punchi duga mahogi mamangi yoksang duga andaki yoksang di maho amadi tongale adi matamde freedom oina nungai ne togiba hujikisina nungchu nungaire nungdi nungairaga su yaksangidi mapung phare aduga ne wakhangidi mapung phaba ngamdri wakhal nungai tabadi adum phauri haba ko adu ishorna chambidana prabhugi mela sidai sida akoi awa ana taruba kaya do chakhabasu oirasanu aduga intappa bhagavangi thogjan do phangdana ne mathangi chahidadi nungai taba wakhalase thadu e nungai na tabudam tadi uba phange mani yama chumani mana thambiri sa haibadi akoi gi phajaraba akoi kumhai kya sisu akoina pena sanajaba phangjadaba wakhan se akoi gi irang ma leirubana maram oraga natra ado irang se imagi mota kayam thuna phagadabu mange kayam thuna phaninge asuki metik thuna phaninge maramdi akoi gi di phagera pharoira irang hanagera sunagera akoi di sat kharaneba achak khidroba punchi sida isu sing sinane tangdu leitana ngasi yaksang lakpada isu sing na chen chongba phangiba ase atam chupada phangba su oisanu ada akoi na wari badi leba asina lehoraga isu sing jena karamai lehogadage mohoi lambi sibu akoi na singdokba ngama maroidra habai wakanda nungnangba madilai adubone andaki chahide dine nungai ba chu oirasi ko imai jangba me Oiminarasi ima su punsi nung sangna akogi isugi makha tharpa suthang kayagi akogi lila mayam yengba phangbiyu aduga handaki yaksang kumai sida imadi isaina pambi bro moigi sports na pambi bro thabal chong na pambi bro lila na pambi bro karamani pambi ge ima bo hai bisi laiba ama pal badi ko akogi artist singi mapung phaba su mapung phajasanu mokogi su sungba kumhai lakpa sida jibakar oirini natra adugi mathak tu dai da ngasagi lairik tambang haktana su
ꯑꯣꯏꯕ ꯌꯥꯗꯦ ꯂꯥꯏꯁꯨ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯌꯥꯝ ꯆꯨꯝꯃꯤ. ꯆꯠꯅ ꯄꯊꯥꯞ ꯍꯥꯏꯕ ꯑꯃꯁꯨ ꯂꯩꯀꯣ ꯁꯤ ꯏꯁꯨꯁꯤꯡꯗ ꯄꯤꯛꯈ꯭ꯔꯕꯁꯤꯡꯁꯤꯅ ꯑꯃꯒ ꯎꯅꯕ ꯐꯪꯅꯕ ꯑꯃꯠꯇ ꯉꯝꯕ ꯅꯠꯇꯦ ꯃꯣꯏ ꯃꯌꯥꯝ ꯆꯨꯝꯁꯤꯟꯅꯔꯒ ꯏꯁꯄꯣꯔꯠ ꯍꯥꯏꯕꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯋꯥꯡꯕ ꯊꯥꯛꯅꯤꯀꯣ ꯃꯥꯅꯤ, ꯃꯥꯅꯤ. ꯁꯤꯗ ꯈꯪꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯁꯤꯅ ꯑꯦꯅꯤ ꯕꯣꯝꯕꯨ ꯁꯥꯟꯅꯔꯣ ꯂꯝꯖꯦꯟꯕꯨ ꯆꯦꯜꯂꯣ ꯆꯐꯨꯕꯨ ꯊꯨꯒꯥꯏꯔꯣ ꯃꯣꯏꯗꯤ ꯑꯅꯧꯕ ꯃꯉꯥꯜ ꯑꯃꯅ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯃꯥꯅꯤ. ꯑꯁꯤꯅ ꯍꯥꯏꯕ ꯄꯣꯠꯁꯤ ꯍꯤꯡꯕꯒꯤ ꯃꯔꯝꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯁꯛ ꯉꯥꯛꯇꯅꯦꯕ ꯁꯤꯒꯨꯝꯕꯁꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯃꯤ ꯇꯥꯍꯟꯗꯅ ꯃꯌꯥꯝ ꯃꯔꯨꯞ ꯃꯆꯥ ꯇꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯀꯨꯝꯍꯩꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯄꯊꯥꯞ ꯍꯥꯏꯗꯤ ꯌꯥꯎꯁꯪ ꯍꯥꯏꯁꯦ ꯂꯥꯏ ꯒꯨꯔꯨ ꯍꯥꯛꯇꯒꯤ ꯇꯧꯕꯤꯔꯝꯕꯅꯤ ꯁꯤꯒꯨꯝꯕꯁꯤꯁꯨ ꯎꯖꯕ ꯐꯪꯖꯕ ꯃꯈꯣꯏꯅ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯔꯤꯕ ꯏꯆꯥꯅ ꯍꯪꯉꯤꯕ ꯋꯥꯍꯪ ꯈꯨꯗꯤꯡꯗꯣ ꯑꯗꯨꯗꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯀꯥꯟꯅꯕ ꯂꯣꯏꯅꯃꯛ ꯑꯃꯠꯇ ꯋꯥꯠꯄ ꯌꯥꯗꯦ ꯍꯥꯏꯁꯤ ꯏꯃꯥꯅ ꯊꯝꯅꯤꯡꯉꯤ ꯃꯥꯅꯤ ꯃꯥꯅꯤ ꯏꯃꯥꯒꯤ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯏꯃꯥꯒꯤ ꯐꯖꯔꯕ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯅꯁु ꯑꯍꯜ ꯂꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯛ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯅꯤꯌꯝ ꯆꯨꯝꯅ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯏꯃꯥ ꯍꯣꯏꯅꯁꯨ ꯃꯌꯥꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯅꯤꯀꯣ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯧꯍꯧꯅꯅ ꯑꯅꯧꯕ ꯑꯁꯥ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯎꯕ ꯐꯪꯖꯩꯀꯣ ꯍꯥꯏꯕꯗꯤ ꯋꯥꯔꯨꯔꯕ ꯆꯍꯤ ꯀꯌꯥ ꯑꯃ ꯋꯥꯔꯨꯕ ꯃꯇꯝꯗ ꯌꯥꯎꯁꯪꯁꯦ ꯍꯟꯗꯛ ꯅꯧꯍꯧꯅꯅ ꯀꯨꯝꯍꯩꯁꯤ ꯌꯥꯎꯕ ꯐꯪꯉꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯏꯃꯥꯒꯤ ꯑꯣꯏꯕ ꯌꯥꯝ ꯐꯖꯔꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪꯒ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯌꯥꯎꯁꯪꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜꯗꯨꯃꯒ ꯄꯤꯕꯤꯔꯒ ꯍꯥꯏꯕꯗꯤ ꯌꯥꯎꯁꯪꯁꯤꯅ ꯂꯥꯛꯄꯁꯦ ꯍꯥꯏꯕꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯏꯄꯥ ꯏꯄꯨꯅ ꯆꯠꯅꯔꯝꯕ ꯏꯪꯅ ꯆꯤꯡꯅ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯁꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗꯅꯦ ꯅꯥꯗ ꯌꯦꯛꯇꯕ ꯄꯨꯟꯁꯤꯕ ꯅꯨꯡꯁꯥꯡꯕ ꯏꯁꯨꯁꯤꯡꯁꯦ ꯑꯗꯨꯒꯅꯦ ꯑꯐꯕ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯑꯣꯏꯗꯅꯅꯦ ꯏꯪꯅ ꯆꯤꯡꯅ ꯄꯥꯟꯖꯕ ꯉꯝꯖꯕꯁꯦ ꯍꯟꯗꯛ ꯆꯍꯤꯗꯒꯤꯗꯤ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯅꯔꯦ ꯏꯃꯥꯕꯨ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯏꯃꯥꯗ ꯑꯃꯒ ꯂꯥꯛꯆꯅꯤꯡꯕꯁꯦ ꯏꯃꯥ ꯍꯣꯏꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯌꯥꯎꯁꯪ ꯃꯁꯥꯟꯅꯒ ꯍꯧꯖꯤꯛꯁꯤꯗ ꯀꯌꯥꯝ ꯑꯍꯣꯡꯕ ꯂꯩ ꯍꯥꯟꯅꯅ ꯀꯌꯥꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯐꯖꯕ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯐꯖꯕꯁꯤ ꯍꯦꯟꯕ꯭ꯔꯥ ꯍꯥꯟꯅꯒꯤꯗꯨꯅ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯃꯥꯒꯤ ꯃꯣꯠ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯃꯗꯨꯒꯤ ꯋꯥꯍꯪꯗꯨꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯆꯣꯡꯉꯝꯕ ꯊꯥꯕꯜꯗꯨꯅ ꯍꯥꯏꯗꯤ ꯂꯩꯔꯛꯇ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯈꯨꯠꯀ ꯁꯝꯅꯔꯒ ꯃꯩ ꯌꯥꯎꯗꯅ ꯂꯩꯔꯛꯇꯒꯤ ꯊꯣꯛꯑꯒ ꯂꯩꯀꯥꯏ ꯑꯃꯗ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯄꯨꯟꯅ ꯆꯠꯅꯔꯝꯃꯤ ꯀꯅꯥꯅꯁꯨ ꯆꯦꯛꯁꯤꯟꯕ ꯏꯆꯥ ꯃꯥꯡꯈꯤꯅꯤ ꯑꯗꯩ ꯏꯆꯥ ꯑꯗꯨ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯐꯠꯇꯕ ꯂꯝꯆꯠ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯀꯔꯤꯝꯇ ꯂꯩꯅꯔꯝꯗꯦꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯥꯝꯅ ꯀꯣꯝꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯅꯕꯨ ꯇꯧꯔꯒꯗꯤ ꯂꯩꯀꯥꯏꯒꯤꯅꯤ ꯍꯥꯏꯔꯒ ꯈꯨꯟꯒꯤ ꯆꯠꯂꯒ ꯆꯣꯡꯅꯔꯝꯃꯤ ꯀꯣ ꯊꯥꯖꯅꯕꯁꯨ ꯂꯩꯕ ꯃꯩꯁꯨ ꯌꯥꯎꯕ ꯌꯥꯎꯗꯕ ꯉꯥꯜꯂꯤꯉꯩꯗ ꯅꯨꯡꯊꯤꯟ ꯄꯨꯡ 1-2ꯗꯒꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯍꯧꯈꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧ ꯍꯧꯅꯔꯒ ꯃꯃꯒꯁꯨ ꯌꯥꯝ ꯃꯥꯏꯒꯤꯗ ꯑꯃꯨꯛ ꯆꯠꯂꯤꯕ ꯇꯤꯝꯗꯣ ꯍꯜꯂꯛꯅꯔꯒ ꯃꯌꯨꯝꯗ ꯆꯪꯅꯩ ꯍꯥꯏꯌꯦꯀꯣ ꯑꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯎꯍꯧꯗꯔꯦ ꯃꯤꯒꯤ ꯋꯥꯔꯤꯗꯒꯤꯅꯤ ꯍꯥꯏꯗꯤ ꯑꯍꯟꯒꯤ ꯋꯥꯔꯤꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄ ꯃꯇꯝꯗꯅ ꯑꯃꯨꯛ ꯑꯅꯧꯕ ꯑꯃꯃꯨꯛ ꯍꯣꯡꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯦꯇ꯭ꯔꯣꯃꯦꯁ ꯑꯗꯒꯤ ꯍꯥꯂꯥꯇꯦꯟ ꯀꯣ ꯍꯥꯂꯥꯇꯦꯟꯅ ꯊꯥꯜꯂꯒ ꯆꯣꯡꯉꯝꯃꯤ ꯆꯣꯡꯕꯁꯤ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅꯅꯦ ꯑꯩꯈꯣꯏꯁꯦ ꯃꯌꯦꯛꯇꯤ ꯀꯥꯝ ꯂꯩꯀꯥꯏ ꯅꯤꯉꯣꯅꯦ ꯑꯩꯁꯦ ꯑꯗꯣ ꯇꯦꯔꯥꯒꯤ ꯁꯦ ꯑꯃꯨꯗꯣꯟꯗꯒꯤ ꯃꯩ ꯋꯥꯏꯕ ꯂꯥꯛꯑꯦꯕ ꯑꯗꯨꯒꯅꯦ ꯊꯥꯡꯒꯠꯄ ꯍꯩꯇꯗꯅꯅꯦ ꯄꯦꯇ꯭ꯔꯣꯜ ꯃꯩ ꯊꯥꯔꯤꯕꯗꯣ ꯑꯗꯨꯅ ꯊꯥꯡꯒꯠꯄꯤꯔꯒ ꯅꯨꯄꯥꯁꯤꯡꯁꯤꯅ ꯇꯧꯔꯒ ꯂꯦꯡꯕꯥꯟꯗꯒ ꯇꯧꯔꯒ ꯍꯥꯂꯥꯇꯦꯟꯒꯗꯣ ꯌꯥꯜꯂꯒ ꯄꯨꯔꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯆꯣꯡꯉꯤ ꯀꯅꯥꯁꯨ ꯈꯠꯅꯕ ꯂꯩꯇꯦ ꯃꯝꯒꯦꯔꯥ ꯉꯥꯡꯒꯦꯔꯥ ꯄꯥꯡꯆꯣꯡꯗ ꯑꯗꯨꯝ ꯆꯣꯡꯉꯤ ꯑꯗꯨꯒ ꯀꯦꯅ ꯃꯧꯅ ꯅꯨꯄꯥꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯈꯣꯡꯒ꯭ꯔꯥꯎꯗꯨꯁꯨ ꯐꯨꯅꯩ ꯅꯥꯟꯅꯩꯔꯒ ꯄꯨꯡꯁꯦꯠ ꯁꯦꯠꯄ ꯂꯨ ꯅꯥꯟꯖꯗꯕ ꯍꯥꯏꯗꯤ ꯃꯣꯏ ꯃꯇꯝꯗꯨꯒꯤꯗꯤ ꯑꯃꯕꯨ ꯑꯃꯅ ꯕꯦꯕꯥꯔ ꯏꯀꯥꯏꯕ ꯊꯝꯅꯔꯝꯃꯤ ꯍꯥꯏꯗꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯒ ꯊꯥꯕꯜ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯑꯩꯒꯤ ꯏꯐꯤꯁꯦ ꯃꯣꯠꯂꯤꯅ ꯅꯠꯇ꯭ꯔꯒ ꯑꯔꯩꯕꯗꯣ ꯌꯥꯎꯁꯪꯉꯤꯅꯤꯅ ꯁꯨ ꯆꯥꯝꯃꯒ ꯏꯁꯇꯤ ꯐꯖꯅ ꯃꯃꯤ ꯇꯛꯑꯦꯔꯒ ꯆꯣꯡꯅꯔꯤ ꯌꯥꯝ ꯏꯪꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯣꯡꯅꯩꯌꯦꯕ ꯍꯧꯖꯤꯛꯀꯤꯗꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯦ ꯑꯃꯝꯕ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯉꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯦꯇ꯭ꯔꯣꯃꯦꯁ ꯍꯥꯏꯅ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨ ꯋꯥꯏꯁꯤꯀꯣ ꯋꯥꯏꯁꯤꯀꯣꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯉꯁꯥꯏ ꯍꯥꯂꯥꯇꯦꯟꯗꯒꯤ ꯄꯦꯇ꯭ꯔꯣꯃꯦꯁꯇꯤ ꯃꯃꯤꯁꯦ ꯀꯌా ꯇꯥꯗꯦꯗꯅ ꯍꯥꯂꯥꯇꯦꯟꯗꯤ ꯃꯔꯨꯝ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯄꯦꯇ꯭ꯔꯣꯃꯦꯁꯀ ꯂꯥꯛꯄꯗꯩꯗꯤ ꯈꯤꯇꯪ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦꯀꯣ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯃꯗ ꯃꯆꯟ ꯃꯆꯦꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯄꯥꯏꯅꯗꯦ
ꯃꯇꯝꯗꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯊꯛꯁꯤ ꯈꯥꯁꯤ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯑꯩꯈꯣꯏ ꯍꯅꯨꯕ ꯆꯍꯤ ꯌꯥꯝꯃꯕ ꯑꯍꯟꯁꯤꯡꯗꯅꯦ ꯄꯥꯈꯪꯅ ꯊꯥꯕꯜ ꯆꯣꯡꯉꯅꯨ ꯇꯣ ꯉꯥꯛꯄ ꯉꯝꯃꯣꯏꯒ ꯍꯥꯏꯕꯁꯦ ꯅꯣꯏꯅ ꯉꯥꯛꯄꯤꯗ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯆꯣꯡꯂꯤ ꯍꯥꯏꯒꯅ ꯑꯍꯟ ꯍꯅꯨꯕꯅꯦ ꯆꯍꯤ 60 ꯁꯨꯕ 40 ꯔꯤꯇꯤꯌꯥꯔ ꯑꯣꯏꯕ ꯑꯍꯟꯁꯤꯡꯒ ꯂꯩꯗꯅ ꯑꯗꯨꯁꯤꯡꯗꯨꯗꯅꯦ ꯊꯥꯕꯜ ꯉꯥꯛꯄꯤꯌꯨ ꯍꯥꯏꯌꯦꯕ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯈ꯭ꯋꯥꯏꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯆꯤꯟ ꯇꯣꯡꯕꯒꯁꯦ ꯊꯥꯕꯜ ꯉꯥꯛꯄꯤꯌꯨ ꯀꯥꯏꯅ ꯑꯗꯩ ꯀꯅꯥꯒꯤ ꯎꯀꯤꯜ ꯑꯣꯏꯕ ꯑꯗꯒꯤ ꯀꯔꯣꯔꯄꯇꯤ ꯄꯥꯏꯕ ꯑꯣꯏꯕ ꯀꯅꯥꯒꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯑꯍꯟꯁꯤꯡꯗꯨꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯣꯏ ꯃꯣꯏ ꯑꯉꯥꯡ ꯄꯥꯈꯪꯁꯤꯡ ꯍꯥꯏꯕꯅꯦ ꯍꯥꯏꯔꯣꯏ ꯃꯣꯏꯗꯤ ꯉꯥꯛꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯔꯒꯅꯦ ꯉꯁꯥꯏ ꯑꯍꯟꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯊꯦꯝꯃꯒꯅꯦ ꯊꯥꯕꯜ ꯆꯣꯡꯒꯦ ꯄꯨꯡ ꯀꯌꯥꯐꯥꯎ ꯆꯣꯡꯗꯣꯏꯅꯣ 10ꯗꯩ ꯍꯦꯜꯂꯣ ꯍꯥꯏ 10ꯗꯩ ꯍꯦꯜꯂꯗꯤ ꯍꯦꯜꯂꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯍꯟꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯕꯅꯤꯅ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯗꯣ ꯑꯗꯨꯅꯅꯦ ꯄꯦꯜꯂꯤ ꯅꯣꯏꯕꯨꯗ ꯑꯩꯈꯣꯏꯅ ꯉꯝꯃꯦꯒ ꯍꯔꯥꯎꯋꯦ ꯍꯥꯏꯗꯤ ꯃꯄꯥ ꯊꯣꯛꯂꯛꯑꯕꯅꯤ나 ꯃꯆꯥꯁꯤꯡꯗꯨ ꯇꯉꯥꯏ ꯐꯗꯅ ꯉꯥꯛꯑꯦ ꯊꯣꯛꯂꯛꯏꯕ ꯑꯍꯟꯗꯨꯅ ꯍꯥꯟꯅ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯕꯤꯌꯦꯕ ꯑꯩꯈꯣꯏ ꯍꯥꯏꯔꯨꯕ ꯑꯍꯟꯁꯤꯡꯗꯣ ꯑꯗꯨꯗꯤ ꯃꯁꯥꯒꯤ ꯃꯆꯥ ꯃꯌꯥꯝꯗꯣ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯍꯟꯁꯤꯡꯗꯣ ꯆꯣꯡꯉ ꯉꯥꯛꯄꯤꯔꯅꯤ ꯑꯗꯩꯗꯤ ꯃꯆꯥ ꯃꯄꯥ ꯊꯣꯛꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯊꯥꯕꯜ ꯐꯨꯏꯗꯤ ꯑꯗꯨꯝ ꯆꯣꯡꯉꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯣꯡꯉꯤꯀꯣ ꯍꯧꯖꯤꯛꯁꯤꯅ ꯑꯍꯣꯡꯕꯁꯦ ꯌꯥꯝ ꯂꯥꯛꯑꯦ ꯁꯥꯊꯤꯅꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯍꯣꯏ ꯑꯗꯨꯁꯨ ꯆꯥꯎꯈꯠꯂꯛꯄꯒꯤꯅꯤꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯣꯕꯥꯏꯜ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯀꯅꯥꯅ ꯀꯩꯗꯣ ꯃꯥꯅ ꯇꯧꯅꯤꯡꯕ ꯑꯍꯟꯒꯤ ꯑꯌꯥꯕꯁꯦ ꯌꯥꯎꯔꯒ ꯅꯣꯟꯖꯕ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯕꯗꯤ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯅ ꯏꯕꯨꯡ ꯏꯄꯥꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯊꯥꯕꯜ ꯆꯣꯡꯉꯛꯄꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝꯅ ꯐꯥꯎꯋꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥꯒ ꯊꯥꯕꯜꯒ ꯆꯣꯡꯕꯩ ꯈꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯀꯥꯝ ꯂꯩꯀꯥꯏꯗ ꯕꯥꯎꯊꯣꯟ ꯀꯥꯏꯅ ꯃꯌꯥꯝ ꯂꯩꯕꯗꯣ ꯃꯣꯏꯒꯤ ꯃꯃꯤꯡꯁꯦ ꯀꯥꯝ ꯂꯩꯀꯥꯏꯒꯤ ꯀꯩꯗꯧꯔꯒꯦꯗ ꯅꯣꯏꯗ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯣ ꯂꯩꯀꯥꯏ ꯏꯪꯍꯧꯒꯦ ꯀꯥꯏ ꯍꯥꯏꯕꯁꯦ ꯁꯥꯎꯅ ꯆꯩꯔꯒꯅꯦ ꯑꯦꯂꯦꯛꯇ꯭ꯔꯤꯁꯤꯇꯤꯗꯒꯤ ꯃꯩꯒ ꯋꯥꯏꯕꯤꯌꯦ ꯃꯣꯏꯅ ꯑꯗꯨꯝ ꯁꯤꯟꯕꯤ ꯑꯁ ꯌꯥꯝ ꯐꯖꯅ ꯁꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯂꯩꯉꯩꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯁꯥꯡ ꯃꯇꯝꯗꯗꯤ ꯅꯤꯡꯈꯥ ꯇꯝꯖꯩ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯉꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯤ ꯈ꯭ꯋꯥꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨ ꯇꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯤ ꯂꯦꯜꯂꯛꯑꯦꯕ ꯍꯧꯖꯤꯛꯀꯗꯤ ꯄꯨꯡꯑꯣꯟ ꯑꯣꯟꯅꯔꯦ ꯃꯥꯅꯦ ꯍꯥꯏꯗꯤ ꯃꯇꯝꯗꯨꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏꯀꯣ ꯁꯤꯗꯩꯁꯤꯗ ꯏꯃꯥ ꯍꯣꯏꯅꯁꯨ ꯂꯣꯏꯅꯃꯛ ꯎꯕ ꯐꯪꯉꯤꯕꯅꯤ ꯑꯗꯨꯒ ꯏꯃꯥ ꯍꯣꯏꯅꯁꯨ ꯊꯧꯗꯥꯡ ꯀꯌా ꯑꯃ ꯂꯧꯕꯤꯔꯒ ꯀꯌా ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯁꯤꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯊꯥꯕꯜꯒꯤꯁꯤ ꯃꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯗꯤ ꯃꯥꯡꯁꯤꯜꯂꯛꯄ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯃꯍꯩꯔꯣꯜꯗꯒꯤ ꯆꯠꯅꯔꯝꯕ ꯃꯌꯥꯝꯁꯦ ꯃꯥꯡꯖꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯟꯖꯕ ꯃꯇꯝꯗ ꯀꯩꯅꯣꯁꯦ ꯊꯥꯕꯜꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯤ ꯏꯃꯥ ꯀꯩꯅꯤ ꯍꯥꯏꯅ ꯊꯝꯕꯤꯅꯤꯡꯕꯒꯦ ꯊꯥꯕꯜꯁꯤꯅ ꯄꯤꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯑꯃ ꯂꯥꯛꯄꯗꯅꯦ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯁꯦ ꯃꯤꯒꯣꯟ ꯊꯥꯒꯣꯟꯕꯩꯅ ꯇꯧꯔꯝꯃꯤ ꯊꯥꯕꯜꯁꯤ ꯃꯤꯒꯣꯟꯕꯨ ꯊꯥꯒꯣꯟꯈ꯭ꯔꯕ ꯂꯩꯀꯥꯏꯗ ꯊꯥꯕꯜ ꯑꯃꯨꯛ ꯍꯟꯅ ꯆꯣꯡꯕ ꯌꯥꯗꯦꯕ ꯃꯤꯒꯣꯟ ꯊꯥꯒꯣꯟꯈ꯭ꯔꯦꯅ ꯑꯗꯨꯒꯤ ꯏꯁꯣꯔꯒꯤ ꯂꯝꯕꯤꯗꯁꯨ ꯑꯩꯈꯣꯏꯕꯨ ꯀꯣꯟꯁꯤꯟꯕꯤꯕ ꯑꯃꯁꯨ ꯊꯝꯃꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯤꯇꯥꯏꯕꯀꯕꯨꯗꯤ ꯂꯧꯏ ꯂꯧꯔꯒꯁꯨ ꯅꯤꯇꯥꯏꯕ ꯂꯧꯈꯤꯕꯒꯤ ꯃꯤꯅꯤꯡꯗꯨꯁꯨ ꯂꯩꯇ꯭ꯔꯦ ꯑꯇꯣꯞꯄꯗ ꯑꯗꯨꯝ ꯆꯣꯡꯕꯗꯁꯨ ꯆꯣꯡ ꯑꯗꯨꯁꯨ ꯃꯇꯝꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯆꯦꯅꯤꯅ ꯑꯗꯨꯁꯨ ꯏꯟꯗꯕ ꯌꯥꯗꯦ ꯑꯗꯨꯃꯗꯤ ꯈꯔꯗꯤ ꯈꯦꯠꯅꯔꯦꯀꯣ ꯑꯗꯨꯒ ꯊꯛꯁꯤ ꯈꯥꯁꯤꯒꯤꯗꯤ ꯕꯦꯕꯥꯔꯗꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯕ ꯀꯜꯆꯔꯁꯦ ꯃꯥꯡꯍꯟꯅꯤꯡꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯀꯔꯤ ꯍꯥꯏꯅꯤ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛꯁꯦ ꯆꯍꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯆꯣꯛꯊꯔꯨꯕ ꯑꯋꯥꯕꯗꯣ ꯌꯥꯎꯁꯪꯅꯅꯦ ꯅꯨꯃꯤꯠ 5ꯅꯤꯗꯨꯁꯨ ꯏꯁꯥ ꯏꯌꯨ ꯇꯦꯛꯈꯠꯍꯜꯂꯤ ꯑꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯏꯁꯨꯁꯤꯡꯒꯤ ꯀꯨꯝꯍꯩ ꯆꯨꯖꯕ ꯑꯗꯒꯤ ꯃꯇꯝ ꯑꯃꯗꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯁꯦ ꯕꯥꯇꯤꯟꯗꯒ ꯑꯉꯥꯡꯁꯤꯡꯅꯒ ꯌꯥꯜꯂꯒ ꯆꯦꯡꯒ ꯍꯥꯞꯄ ꯏꯃꯨꯡꯗꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯑꯔꯩꯕ ꯄꯨꯊꯣꯛꯑꯒꯅꯦ ꯑꯉꯥꯡ ꯆꯥꯒ ꯄꯩꯁꯥ ꯅꯤꯕ ꯑꯉꯥꯡꯁꯤꯡꯗꯣ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯒ꯭ꯔꯨꯞꯇꯤ ꯑꯣꯏꯅ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯩ ꯃꯃꯥ ꯃꯄꯥꯅ ꯍꯥꯞꯄꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯤꯡꯕ ꯍꯦꯟꯕ ꯆꯥꯎꯈꯠꯂꯕꯅꯤꯅ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯅꯦ ꯄꯨꯟꯕ꯭ꯔꯥ ꯍꯪꯗ ꯑꯝꯇ ꯄꯨꯟꯗꯦꯕ ꯏꯇꯣꯝꯗꯅꯤ ꯍꯥꯏꯗꯤ ꯅꯣꯏꯕꯨ ꯄꯨꯟꯁꯤꯜꯂꯨꯕꯅꯦ ꯄꯨꯟꯁꯤꯜꯂꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯕ ꯂꯩꯗꯅꯀꯣ ꯍꯥꯏꯗꯤ ꯅꯣꯂꯦꯖꯁꯦ ꯍꯧꯖꯤꯛꯇꯤ ꯍꯦꯟꯒꯠꯂꯛꯑꯦꯕ ꯀꯩꯅꯣ ꯇꯥꯡꯕ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯄꯥꯝꯖꯕ ꯄꯣꯠ ꯑꯃ ꯑꯍꯣꯡꯕ ꯂꯥꯛꯄꯅꯤꯅ ꯁꯤꯁꯨ ꯑꯗꯨꯅꯅꯦ ꯑꯁꯤꯒꯨꯝꯕ ꯄꯣꯠ ꯑꯃꯗꯤ ꯑꯗꯨ ꯁꯤꯁꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯁꯤꯁꯨ ꯂꯥꯏꯅ ꯂꯧꯕ ꯌꯥꯗꯦ ꯍꯥꯏꯕꯗꯤ मागी नॉलेज हेंगलपे अगी है सरुक कनिंगबा मा अगांसिंगसिंगना पोलपा अदि पैसागी मगुन खंगलंगपा अमरमदसु मोय खितंग याम जरगा ज हराव जजबा अदु इंटरेस्ट निना खल्लगने इमा होयना सु नुक्सिनने अदुम मागी दु पिरा बनिना अपामबनिना मोयगी साबा लेबो ओंगना भाइदि हुजिंग मतम लुपा 10 हाइसिना तोले नत्रा मथंग चाहिदि कुंगा यांखैगा चु लागनरनी थाइनेना पुलप पुलप लागा
ꯃꯣꯏ 10 ꯂꯥꯛꯁꯤꯅ 100 ꯑꯗꯒꯤ 50 ꯄꯨꯟꯅ ꯃꯣꯏ ꯈꯥꯏꯗꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯃꯥꯒꯤ ꯑꯂꯛ ꯂꯣꯏꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡ ꯐꯥꯎ ꯃꯃꯤ ꯑꯃ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯦꯁꯦ ꯑꯉꯥꯡꯁꯤꯡꯅ ꯃꯋꯤ ꯃꯀꯣꯛꯇ ꯅꯣꯂꯦꯖ ꯑꯃ ꯂꯣꯏꯔꯦ ꯁꯤꯁꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯗꯦ ꯃꯁꯥꯒꯤ ꯍꯦꯟꯒꯠꯂꯛꯄ ꯄꯩꯁꯥꯒꯤ ꯀꯥꯟꯅꯕꯁꯦ ꯚꯦꯂꯨ ꯈꯪꯉꯛꯄꯒꯤ ꯃꯣꯏꯅ ꯇꯧꯕꯅꯤ ꯏꯁꯨꯁꯤꯡꯅ ꯇꯧꯕꯗ ꯌꯦꯡꯉ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯣꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯎꯕꯗꯤ ꯐꯪꯉꯔꯣꯏ ꯑꯗꯨ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯍꯧꯕꯁꯦ ꯄꯥꯝꯃꯨꯕ ꯑꯗꯒꯤ ꯑꯄꯥꯝꯕ ꯑꯍꯦꯟꯕ ꯀꯗꯥꯏꯅꯣ ꯑꯉꯥꯡꯁꯤꯡ ꯈꯪꯉꯤꯁꯤꯁꯨ ꯅꯣꯂꯦꯖ ꯃꯈꯜ ꯑꯃ ꯇꯝꯅꯤꯡꯉꯦ ꯁꯤꯁꯨ ꯑꯩꯈꯣꯏꯅ ꯆꯦꯔꯨ ꯌꯥꯗꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯏꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯁꯇꯤꯚꯦꯜ ꯀꯩꯀꯥ ꯂꯥꯛꯄ ꯀꯨꯝꯍꯩ ꯂꯥꯛꯄꯁꯤꯗ ꯖꯒꯣꯏ ꯏꯁꯩ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯦ ꯀꯔꯝꯕꯅ ꯏꯄꯥꯝ ꯄꯥꯝꯕꯤꯒꯦ ꯏꯃꯥꯕꯣ ꯍꯣꯏ ꯂꯤꯂꯥꯁꯨ ꯄꯥꯝꯃꯤ ꯏꯁꯩꯁꯨ ꯄꯥꯝꯃꯤ ꯑꯩ ꯍꯥꯏꯁꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯏꯃꯥꯁꯦ ꯄꯨꯡ ꯏꯁꯩ ꯖꯒꯣꯏ ꯂꯤꯂꯥꯅ ꯐꯝꯕꯥꯛꯅꯦ ꯍꯥꯏꯔꯤꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯃꯅꯤꯄꯨꯔꯁꯦꯀꯣ ꯋꯥꯠꯇꯅꯈꯩ ꯂꯩꯁꯦ ꯄꯨꯀꯩꯅꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯂꯪꯒꯩꯅꯦꯕ ꯑꯗꯨꯅ ꯍꯥꯏꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯣ ꯇꯧꯔꯤꯕ ꯏꯁꯩ ꯖꯒꯣꯏ ꯂꯤꯂꯥ ꯂꯣꯏꯅꯃꯛꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯗꯤ ꯃꯣꯏꯗ ꯍꯩꯖꯗꯅꯀꯣ ꯃꯣꯏꯅ ꯏꯁꯥꯅ ꯗ꯭ꯔꯃꯥꯅ सिनेमाना समाज सेंदोई हाबसु वारी लैको सुमांग लीलाना समाज सेंदोई हाबा लै नत्रा सिजि अखोइना तौबदुबु खेनबदि खरा लैरे अखोइगी मतमदन ngसागी वारी दुदा थिमदुदा असमाना मबुंगदुना दुमाइ तगने तरग सुमाइ तगि मामा मान साइ तब नुंगाइ तबसे चाइना से पुरा हलेबा हुजिकिने माइ ड्रेस दो अदि फजबदो अदि हेरामतिना दु तबदे वारी से हलेबा अदु खनबदी अखोइना तौरिबा हिरम खुदिमक्तो मीनिंग दि खगा खंगहनिंगे नत्रा मेसेज दो आइना हाइबदी मोइ ड्रेस दि लोइना हाइनरे हुजिकु ड्रेस से थाइदि फनी अमा फी मगल लोरे हुदि असुक की मतिक थम्मे नत्रा अदंग साइ ड्रेस द पुकिबा मसक तो द तोकिबा सागी मागी हाइदि मागी परफॉर्मेंस तो मुन्ने यंगहनिंगेबा मागी एरिया को भरक्राइ द फजे मानंग साइ तोगद मदु फजरिबा नत्रा वारी द करी याउरी हाबदो अदि वारी सानरगम त हालक्तबा आइसु लीला यंगी इसासु यंगी अदुगा इबानी ने वारी साबा हलकपदा ngसागी लीला दगी थिमजेम त तोंगनदबा ngसाइ हेरामती फजा हाइदो हेरामती वारी द फजा लेनरगा लापा वारी निको अदगी ngसागी कनो दुना हागर नैना बद लापा ngसागी सिंदुइबा समाज में सिंदुइबी वारी दी इनै नैना दबा सिगुम से खरा नैना हनिंगे आई लामरा चुमरा दी आई वाखनिको माने मागी वाखलोन सिंसी यामना फजरबा वाखलोन गातनी अदुगा अखोइनासु इमा होइना ताकपिरिबा सिंसे अखोइनासु लोक्सनबा याबा कयामा याउदबा नतेको अदना ताबिरिबा मयामनासु लोइमक इमागी वाखलोन फजब मयाम ताबिसनु अदो इमा लोसिलकपसे अखोइ इपु मीडियागी अखोइ भाबो मयाम हाइबा तारे भाबो मयाम से इमागी इमाई पामजब इसै मति अमतंग ngbiyo आइदि लीला जे करी से नोइ नंगम सिबो इमा होय मतम gi ora su yare haujikan gi ora se imanaga mut nungai ban matam daga hairap ka ngangbodo mayam je yausang lakpina mut nungai haibadu mam to uchaning bagin koi yausang lakpa masam je si akoi gi mahaprabhu gi mela ni ko mai gi kanogi December dana Jesus Christ gi lady adi gi mai gi lady akoi gi su chana bi oina kano se ngasai gi yausang se lakpa masin di yausang je ka mai to ka hali gi kai sum lakpa je si matam jadi akoi gi ahalora banina matam gi salu bagi matam ye chora chalu chora isai ni sibe ya ga etang yang nimba ko adi lila do su pha bai che ga ji moi chap do nu sibe ga mateng ga yang nimba pura ni sina dugi wai di leite aduna yok sangi matam do lak padadi ngang bi yo ngai me ba aina yok sang se mateng ngang ga ko hori bon yaw sang mai thare होरीगी कोलोय सोलसे हरी हरी बोला हे होरी न तो ओय इमा से खोजिया से याम फजेये अदो इमा से याम नुसी इमाना अखोगी यामना वखल ताबा इमा दगी मचंग ओइबा कयामा इमाना अखोइदा शेयर तौबिबसे इपो मीडिया गी अखोगी माइकैदा यामना नुंगाइजै इमा पुनसि नुंसांगना मंगोल ओइबा माइ पाकपा ओइबियु अदुगा इमाना पामजबा अखोगी मणिपुर सोसाइटी दा फजब तौहनिंबा मयामदो निंगबा थुंगबा ओइसनु हाइना थमजगे इसागी मपानदगी इमाना युमदा लैबा मतमसिदा अकरंबा मेसेज पीसीगे मतम चुपदसु खंदनसु लै हाइदी अखोइना जी असोला बने युमदा सुम लैरको अदु लैबाकी सिंथादी सोलोसु सोना इमान हुजिक तमना तमना दि इंजरी को सवमा मबुधों मंति लेकाइसिदा आइगी ngमजबा लेकाइसि गोइना कोऑपरेशन पिनबा अमा मगा नुक्सिनागा खोइजे
ꯄꯅꯥ ꯈꯥꯏꯗꯣꯛꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯥꯝꯅ ꯑꯄꯤꯛꯄ ꯂꯩꯀꯥꯏꯁꯤꯒꯤꯗꯤ ꯁꯦꯝꯒꯠꯆꯔꯤꯀꯣ ꯑꯗꯣ ꯌꯥꯅꯤꯡꯕꯁꯨ ꯌꯥꯎꯅꯤꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯌꯥꯝ ꯄꯨꯟꯕꯅꯤꯀꯣ ꯃꯤꯒꯤ ꯑꯄꯥꯝꯕꯅꯦ ꯇꯧꯕ ꯑꯗꯨꯕꯨ ꯉꯁꯤ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯁꯪꯅ ꯃꯇꯝꯅ ꯂꯥꯛꯄꯗ ꯏꯃꯥꯗꯤ ꯑꯃꯨꯛ ꯊꯣꯛꯇꯦ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯍꯤ 40 ꯁꯨꯔꯦ ꯏꯆꯥ ꯀꯨꯝꯍꯩ ꯌꯦꯡꯗꯕ ꯑꯗꯨ ꯍꯧꯖꯤꯛ ꯏꯁꯨꯒꯤ ꯂꯥꯛꯑꯦꯕ ꯏꯁꯨꯒꯤ ꯂꯥꯛꯑꯕꯅꯤꯅ ꯏꯁꯨꯒꯤꯁꯤ ꯌꯦꯡꯗꯅ ꯊꯣꯛꯂꯛꯄꯁꯤꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯏꯁꯣꯔꯅ ꯄ꯭ꯔꯚꯨꯅ ꯄꯤꯕꯤꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯅꯪ ꯃꯦꯁꯦꯖ ꯑꯃ ꯂꯩꯕꯥꯛꯁꯤꯗ ꯑꯩꯅ ꯈꯤꯇꯪꯗꯁꯨ ꯌꯥꯟꯖꯕ ꯐꯪꯕꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯅꯤ ꯏꯆꯥꯁꯤꯡꯒꯤ ꯊꯧꯖꯥꯅꯤ ꯏꯆꯥꯁꯤꯡ ꯎꯅꯔꯝꯗꯗꯤ ꯑꯩꯅ ꯉꯁꯤ ꯃꯦꯁꯦꯖ ꯄꯤꯕꯁꯦ ꯐꯪꯉꯝꯃꯣꯏ ꯍꯣꯏ ꯍꯩꯕ ꯍꯩꯇꯕꯗꯤ ꯇꯣꯉꯥꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯉꯁꯤ ꯏꯆꯥꯁꯤꯡꯅꯅꯦ ꯏꯃꯥꯕꯨꯅꯅꯦ ꯅꯤꯡꯖꯕ ꯈꯔ ꯉꯁꯤ ꯊꯨꯡꯉꯝꯕꯁꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯌꯦ ꯅꯠꯇ꯭ꯔꯥ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯒꯣꯀꯣ ꯑꯁꯤ ꯍꯥꯏꯔꯒꯦꯀꯣ 이마수 몽골 로이비고 부시는 상날 레비 이마부 하나는 다같자리 호이 호이 어이미나르시마 까 얌 누가이자리마 वीडियो कवरेज हो जाए तो निकले ओके फिर आप क्लियर हो गए हवाई मुबिगा उथुंग तारे 용장시 까리 마티엘 하프가 사비게 아시 아고디 짬통주 짜 깡초이 노이데디 깡초이 하야 코이나 짬통 하이래 여기 이로라가 주 짜래 충주 소 힝나 소야가 주 짜래 깡짜 짜래 용장 마티엘 나다 용장 마티엘 나다 짜래 아때 영장 잡음 가본 강드래 나 아도 용장시 각징다 팡바가 아두가 솜 임팔롬다 팡바가 마하우시 까라마나 하오게 아시 아두디 마하우디 khara khenare hadi moregiga lagi akhoi si rokeng ye pamai mahau khine gumaina adu imphanda di takat tek padu di yowa yodabra di khangde kaksinga di takat tek padu yowra mina mahau de dum khara khenare yam fresh oibda phangge habane natra ko ado kakchingda lakpa sing khoi yaksangda koiba lakpa sing natraga su kakchingda khoi gi yengbala idana ko kakchinggi khoi chana ba thakna ba mayam chaba lakpa se kari kari ne ihau hauna chahaning bage kaksingi akhoi maitegi semjaba haitare ne sungyu bora kango aduguma moi chau momo gang adudi mapalangi ni dana akhoi maitai na semjaba hadi sungyu gumba lagi bora ro suna kupi gumba alu gumba tawroga adugumba gi bafo khara tawro khola tawro chabasi asina mo akhoi gi maitegi chatnabi da aduna khare hena pamje mane ichedi mobile ga paibi bro Asponi pungbai pai jabanida adu dadi haibonte da ko ado isai tabro sinma yengbro lila yengbro kari yenge mobile da akhoi ji cinema su yenge kai su yenge aidi yongum bai num pu yengi yongum bagi myam da sa nung kai ka myam yaw myam da ngi yongi moi gi imung da loira thambagi singba khotpagi do adu mari sum yengja ye tare ne wari ta ba ju tani ngunde sum phama leitra mina hoi ana adu ma yengja ba ado handaki yaksang sida kakching dadi khoi thabal se chongba haugrba haudriba ngarang haugare ngarang ma haugare kakching gi thabal se kamain tauge thaban di yeng chatre ngarang adu mapung di am phana chongi tai isai lila di tautriba isai lila su taude adu di tauroi habro adu di thoi pata bro isai na pambro lila na pambro isai na di pami thaban ji di ko ngawi yeng ba ko adudi iche se isai akhoi gi manipur gi isai sakpa phau bi khalem dong male kana ne ipam pamjage asa yati bu ko aina ne kalakara nupa da khwai pamagana ne kari hai roi kari gare karamba du no kasi nang nala na tam na to sakpa nupa do kalakara do kitang sang na sakpa ai kalakara do haijara ke ba ai kalakara do hapja haijara se do khanghog dre ba
ꯍꯩꯇꯦ ꯁꯛꯄꯁꯨ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯂꯩꯈ꯭ꯔꯕꯁꯨ ꯇꯧꯕ ꯏꯁꯩꯗꯨ ꯑꯗꯨ ꯁꯩꯕ ꯀꯂꯀꯥꯔꯗꯨ ꯑꯗꯨ ꯄꯥꯝꯖꯩ ꯑꯗꯨ ꯅꯨꯄꯤ ꯀꯂꯀꯥꯔꯗꯗꯤ ꯅꯨꯄꯤꯗꯗꯤ ꯊꯣꯏꯗꯣꯛꯅ ꯁꯤꯃꯅ ꯐꯖꯩ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤꯗꯤ ꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯂꯩ ꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕꯗꯨ ꯂꯩꯇꯦꯕ ꯑꯗꯣ ꯅꯨꯄꯤꯒꯤ ꯏꯁꯩꯗꯗꯤ ꯄꯥꯝꯖꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯐꯥꯎ ꯌꯥꯎꯗꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯂꯀꯥꯔꯗꯨꯒꯤ ꯅꯪꯅ ꯂꯥꯞꯅ ꯇꯥꯝꯅ ꯍꯥꯏꯕꯗꯣ ꯅꯠꯇꯕ ꯑꯇꯣꯞꯄ ꯏꯁꯩ ꯑꯇꯣꯞꯄꯗꯤ ꯀꯩ ꯁꯛꯀꯦ ꯃꯥꯗꯨꯕꯣ ꯑꯁ ꯏꯁꯩꯗꯤ ꯄꯪꯁꯛ ꯁꯛꯄꯅꯤꯅꯦ ꯀꯔꯝꯕꯗꯤ ꯄꯥꯝꯖꯒꯦ ꯏꯁꯩꯅ ꯄꯪꯁꯛ ꯃꯥꯒꯤ ꯍꯧꯖꯤꯛ ꯀꯂꯀꯥꯔꯗꯨꯒꯤ ꯃꯥꯏ ꯑꯇꯣꯞꯄ ꯏꯁꯩꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎꯅꯦ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈ꯭ꯔꯅꯤ ꯀꯥꯎꯊꯣꯛꯈ꯭ꯔꯕꯣ ꯅꯨꯄꯤꯒꯤꯗꯤ ꯏꯁꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯄꯥꯝꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯅ ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦꯕꯨ ꯌꯥꯏꯐ ꯄꯤꯖꯔꯤ ꯌꯥꯝꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕꯤꯌꯨ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯊꯪꯁꯤ ꯏꯆꯦꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯏꯆꯦꯒꯤ ꯃꯤꯡ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯏꯕꯤꯆꯥꯎꯕꯤ ꯀꯧꯏ ꯏꯆꯦꯁꯤ ꯀꯗꯥꯏꯗ ꯌꯨꯝ ꯄꯥꯟꯕꯤꯔꯛꯏꯅꯣ ꯑꯩ ꯁꯝꯕ꯭ꯔꯥꯝꯗꯩ ꯁꯤꯗ ꯄꯥꯜꯂꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯣꯏ ꯂꯩꯔꯃꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕ ꯑꯗꯒꯤ ꯆꯥꯛ ꯆꯥꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯈꯦꯠꯅꯕ ꯎꯕꯤꯕ꯭ꯔꯣ ꯀꯌꯥꯝ ꯈꯦꯠꯅꯒꯦ ꯈꯦꯠꯅꯕꯁꯤ ꯍꯣꯏ ꯈꯦꯠꯅꯩ ꯁꯤꯒꯤꯅ ꯑꯗꯨꯝ ꯄꯣꯠꯊꯣꯛꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯅꯤꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯁꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯝꯇꯪ ꯂꯩ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯥꯟꯒꯤ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯩꯗꯤ ꯂꯥꯟꯒꯤꯁꯦ ꯐꯣꯟꯗ ꯑꯉꯥꯡꯈꯩ ꯐꯣꯟꯗ ꯌꯥꯝ ꯌꯦꯡꯖꯩꯕꯀꯣ ꯍꯣꯏ ꯂꯥꯟꯁꯤ ꯑꯩꯈꯣꯏ ꯀꯣꯀꯤꯅ ꯃꯤꯇꯩꯗ ꯅꯥꯒꯥꯗ ꯇꯧꯔꯤꯁꯦ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯈꯤꯇꯪ ꯍꯥꯏꯖꯒꯦꯕ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯪꯉꯛꯄ ꯀꯨꯀꯤꯁꯦ ꯑꯁꯤꯁꯦ ꯃꯤꯈꯟ ꯈꯟꯇꯣꯛꯑꯒ ꯃꯣꯏꯁꯤꯡꯁꯦ ꯃꯥꯏ ꯃꯔꯝꯗ ꯍꯜꯍꯟꯅꯤꯡꯉꯦ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕꯁꯤ ꯄꯥꯝꯃꯦ ꯑꯥꯏ ꯗꯤ ꯄꯤ ꯂꯩꯁꯤꯡꯁꯦ ꯃꯌꯨꯝꯗ ꯍꯟꯖꯟꯕ ꯄꯥꯝꯃꯦ ꯃꯣꯏꯅ ꯀꯞꯇꯅ ꯈꯣꯠꯇꯅ ꯐꯣꯟꯗ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯊꯃꯣꯏ ꯁꯣꯛꯅ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯝ ꯌꯦꯡꯖꯩꯕ ꯑꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯃꯤꯒꯤ ꯌꯨꯝ ꯂꯩꯕ ꯄꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯄꯥꯟꯕ ꯌꯨꯝꯁꯦ ꯂꯥꯏꯔꯁꯨ ꯅꯪꯉꯁꯨ ꯑꯗꯨ ꯌꯨꯝꯗ ꯃꯣꯏꯅ ꯃꯩ ꯊꯥꯕꯤ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩ ꯊꯃꯣꯏꯗ ꯑꯗꯨꯅ ꯁꯨꯝꯕ ꯊꯕꯛꯁꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯒ ꯀꯨꯀꯤ ꯅꯧꯅ ꯆꯪꯉꯛꯄ ꯀꯨꯀꯤꯒꯩꯁꯦ ꯃꯥꯏ ꯃꯔꯝꯗ ꯂꯣꯏꯅ ꯍꯜꯂꯒ ꯑꯗꯨꯒ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯁꯤga ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯁꯤ ꯄꯥꯝꯃꯤ ꯃꯥꯅꯤ ꯌꯥꯝ ꯑꯆꯨꯝꯕꯅꯤ ꯏꯆꯦꯅ ꯊꯝꯕꯤꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯅꯕ ꯍꯟꯖꯜꯂꯛꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯑꯣꯏꯕ ꯃꯣꯠ ꯊꯝꯕꯤꯔꯤꯕ ꯍꯥꯏꯗꯤ ꯅꯧꯅ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯄꯣꯛꯄ ꯆꯥꯕ ꯍꯧꯔꯛꯄ ꯅꯠꯇꯕꯁꯤꯡꯁꯦ ꯈꯟꯗꯣꯛꯄꯤꯔꯒ ꯃꯌꯨꯝꯗ ꯍꯜꯍꯟꯕꯤꯒꯣ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤ ꯍꯟꯊꯕꯒꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯋꯥꯡꯗꯣꯏꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯏꯆꯦꯅ ꯑꯗꯨꯝ ꯌꯦꯡꯕ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯞꯇꯅ ꯑꯩꯈꯣꯏꯒꯤ ꯃꯩ ꯊꯥꯕꯤꯈꯤꯕꯁꯤꯡꯗꯨ ꯌꯥꯝꯅ ꯑꯋꯥꯕ ꯅꯪꯕꯁꯤꯡꯗꯣ ꯌꯦꯡꯕ ꯉꯝꯖꯗꯦ ꯍꯥꯏꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅꯦ ꯌꯥꯝꯅ ꯑꯆꯨꯝꯕ ꯌꯥꯝꯅ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯁꯤꯒꯤꯁꯤ ꯉꯥꯛꯇ ꯉꯥꯏꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯉꯁꯤꯃꯛꯁꯤꯁꯨ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯔꯥꯡꯅ ꯂꯩꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪꯁꯤ ꯁꯥꯟꯅꯕ ꯀꯅꯥꯝ ꯐꯪꯗ꯭ꯔꯦ ꯐꯦꯁꯇꯤꯚꯦꯜꯁꯤ ꯀꯅꯥꯝꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯀꯣ ꯀꯨꯝꯍꯩꯁꯤ ꯀꯅꯥꯝꯇ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯤꯇꯪ ꯐꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯄꯨꯂꯞ ꯐꯈꯤꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯦ ꯈꯤꯇꯪ ꯍꯟꯊꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯁꯤ ꯑꯃꯨꯛ ꯁꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩꯁꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯏꯆꯦꯒꯤ ꯑꯣꯏꯕ ꯀꯩ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯡꯗꯤ ꯃꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯨ ꯄꯥꯝꯃꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ나 ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯐꯥꯕ ꯄꯨꯝꯕꯁꯤ ꯆꯍꯤ 3-4ꯁꯤ ꯀꯔꯤꯃꯨꯛ ꯊꯣꯛꯈꯤꯗ꯭ꯔꯕꯅꯤ나 ꯃꯣꯏꯅ ꯈꯤꯇꯪ ꯇꯧꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯩ ꯃꯣꯏꯗ ꯄꯨꯔꯥ ꯊꯤꯡꯉꯨꯔꯁꯨ ꯃꯣꯏ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕꯁꯦ ꯁꯤꯁꯨ ꯄꯨꯔꯥ ꯊꯤꯡꯕꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯥꯏꯗꯤꯄꯤꯒꯤ ꯈꯜꯂꯨꯔꯒꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡꯈꯩꯅ ꯇꯧꯔꯤꯁꯤ ꯃꯥꯏ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯈꯣꯠꯄꯗꯨ ꯈꯜꯂꯨꯔꯒꯕꯨꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯆꯍꯤ 2-3 ꯁꯨꯔꯕꯅꯤꯅ ꯄꯨꯔꯥ ꯐꯥꯖꯟ ꯈꯣꯠꯆꯟꯕꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯖꯅꯤꯡꯗꯦ ꯌꯥꯎꯁꯪꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯣꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯛꯏ ꯑꯗꯣ ꯏꯆꯦꯒꯤꯗꯤ ꯇꯧꯍꯟꯅꯤꯡꯕꯅ ꯀꯔꯝꯕꯅꯣ ꯇꯧꯍꯟꯅꯤꯡꯗꯕꯅ ꯀꯔꯝꯕꯅꯣ ꯁꯝꯂꯞꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯑꯩꯁꯦ ꯇꯧꯍꯟꯅꯤꯡꯕ ꯍꯥꯏꯁꯦ IDB ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯏꯔꯥꯡꯁꯤ ꯈꯜꯂꯨꯔꯒꯗꯤ ꯑꯩ ꯋꯥꯈꯟꯗꯗꯤ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯕꯨ ꯑꯉꯥꯡꯈꯩꯒꯤ ꯆꯍꯤ 2-3ꯒꯤ ꯈꯜꯂꯣ ꯃꯣꯏꯒꯤ ꯑꯃꯨꯛ ꯈꯜꯂꯨꯔꯒꯅ ꯈꯔ ꯂꯥꯡꯖꯕꯁꯦ ꯑꯃꯨꯛ ꯈꯤꯇꯪ ꯑꯃꯨꯛ ꯑꯗꯨꯁꯨ ꯇꯧꯍꯟꯅꯤꯡꯕ ꯑꯗꯩ ꯋꯥꯈꯟꯗꯅ ꯑꯃꯨꯛ ꯇꯧꯍꯟꯅꯤꯡꯗꯕꯁꯨ ꯄꯣꯛꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯩꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯣ ꯊꯥꯕꯜꯅ ꯍꯦꯟꯅ ꯄꯥꯝꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯤꯂꯥꯅ ꯍꯦꯟꯅ ꯄꯥꯝꯕꯤꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ
ꯑꯩꯈꯣꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯨꯡ ꯂꯦꯟ ꯂꯣꯏꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯅ ꯑꯉꯥꯡꯒꯩꯒꯤ ꯋꯥꯈꯜꯗ ꯄꯥꯝꯃꯁꯨ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡꯒꯩ ꯍꯦꯛ ꯆꯠꯃꯤꯟꯅꯕ ꯑꯃꯁꯨ ꯉꯥꯏꯍꯥꯛ ꯌꯥꯎꯖꯔꯨꯕ ꯈꯣꯠꯆꯔꯨꯕ ꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯝ ꯍꯦꯟꯅ ꯄꯥꯝꯖꯔꯨꯕꯁꯨ ꯂꯩꯖꯗꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯒꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕꯤꯔꯛꯄ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯌꯥꯎꯔꯛꯑꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣ ꯌꯥꯎꯁꯪꯗ ꯊꯥꯕꯜ ꯆꯣꯡꯕꯒ ꯏꯁꯩ ꯇꯥꯕꯒ ꯂꯤꯂꯥ ꯌꯦꯡꯕꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯄꯥꯝꯕꯤꯔꯛꯀꯦ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯗꯤ ꯂꯤꯂꯥꯅ ꯄꯥꯝꯃꯤ ꯂꯤꯂꯥꯅ ꯑꯗꯣ ꯂꯤꯂꯥꯁꯤ ꯀꯔꯝꯕ ꯂꯤꯂꯥꯁꯤ ꯌꯥꯝꯅ ꯐꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯝꯅ ꯌꯦꯡꯈꯤ ꯍꯥꯏꯕ ꯂꯤꯂꯥ ꯃꯃꯤꯡ ꯈꯔꯇꯪ ꯍꯥꯏꯕꯤꯌꯨꯗꯅ ꯀꯔꯤ ꯁꯅꯥꯒꯤ ꯉꯥ ꯑꯗꯨꯝꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯈꯤ ꯌꯦꯡꯕꯗ ꯃꯣꯏ ꯑꯗꯨꯒꯨꯝꯕꯗ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯗꯥꯏꯂꯣग ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯏꯗꯅꯀꯣ ꯑꯗꯒꯤ ꯆꯩꯕꯨ ꯆꯩꯔꯁꯨ ꯀꯣꯃꯦꯗꯤꯕꯨ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯃꯕꯨ ꯊꯝꯃꯁꯨ ꯂꯤꯂꯥꯗ ꯍꯦꯛ ꯇꯥꯡꯀꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯏ ꯑꯗꯣ ꯏꯆꯦꯒꯤ ꯑꯣꯏꯕ ꯀꯔꯝꯕ ꯇꯥꯡꯀꯛ ꯌꯥꯎꯒꯦ ꯗꯥꯏꯂꯣग ꯃꯆꯥ ꯑꯃꯇꯪꯒ ꯇꯧꯕꯤꯔꯛꯎꯗꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕ ꯗꯥꯏꯂꯣꯒꯇꯤ ꯑꯩ ꯇꯧꯖꯔꯔꯣꯏ ꯀꯔꯝꯕ ꯇꯣꯂꯟꯒꯤ ꯗꯥꯏꯂꯣꯒꯇꯣ ꯑꯗꯨꯕꯨꯗꯤ ꯁꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯩ ꯅꯤꯡꯁꯤꯡꯗ꯭ꯔꯦ ꯃꯥꯒꯤ ꯗꯥꯏꯂꯣग ꯀꯔꯝꯕꯅꯣ ꯃꯥꯒꯤ ꯅꯣꯛꯄ ꯑꯣꯏꯔꯝꯃꯅꯤ ꯖꯣꯀꯔ ꯇꯧꯕ ꯍꯣꯏ ꯖꯣꯀꯔ ꯇꯧꯕ ꯅꯣꯛꯄꯗꯣ ꯁꯨꯝ ꯉꯥꯛꯇꯪꯒꯤ ꯂꯥꯡꯕꯩ ꯄꯥꯝꯕꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯃꯥꯒꯤ ꯗꯥꯏꯂꯣꯒꯇꯣ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯇꯥꯡꯗꯅꯣꯕ ꯃꯥꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯁꯦ ꯍꯥꯏꯗꯤ ꯃꯥ ꯗ꯭ꯔꯃꯥ ꯂꯤꯂꯥ ꯃꯌꯥꯝ ꯑꯃꯗꯤ ꯀꯨꯝꯃꯤꯗꯅ ꯍꯣꯏ ꯑꯗ ꯃꯥꯒꯤ ꯃꯈꯜ ꯂꯩꯕ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯃꯇꯥꯡ ꯍꯥꯏꯕ ꯂꯩꯗꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯃꯟꯇ꯭ꯔꯤꯒ ꯑꯣꯏꯔꯒ ꯃꯟꯇ꯭ꯔꯤ ꯗꯣꯂꯥꯟ ꯁꯅꯥꯀ ꯍꯥꯏꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯗ ꯃꯥꯁꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯗ꯭ꯔꯀꯥꯟꯗ ꯐꯦꯟꯒ ꯀ꯭ꯋꯥꯇꯔꯗꯒꯤ ꯐꯛꯄꯒꯤ ꯃꯇꯥꯡꯒꯁꯨ ꯍꯦꯛ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯑꯣꯏꯕꯗꯤ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯃꯥꯒꯤ ꯇꯣꯂꯟꯒꯤ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯦꯔꯤꯌꯥꯁꯤ ꯀꯔꯝꯕꯅꯣ ꯑꯗꯨ ꯑꯩ ꯄꯥꯝꯕ ꯍꯥꯏꯁꯤ ꯈꯪꯉꯨꯗꯦ ꯑꯩꯗꯤ ꯉꯥꯛꯀꯤ ꯌꯦꯡꯕꯩ ꯅꯨꯡꯉꯥꯏꯔꯨꯕꯗꯅꯤ ꯑꯗꯨꯗ ꯑꯩꯅ ꯌꯥꯝ ꯍꯛꯆꯜꯂꯨꯔꯒꯀꯣ ꯑꯗ ꯈꯟꯖꯜꯂꯨꯕꯁꯨ ꯅꯠꯇꯦ ꯉꯥꯛꯀꯤ ꯌꯦꯡꯉꯨꯕꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕꯒꯤ ꯁꯨꯝ ꯍꯥꯏꯖꯕ ꯋꯥꯅꯤ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯊꯦꯡꯅꯗꯅ ꯎꯅꯕ ꯐꯪꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯜ ꯑꯔꯣꯏꯕꯁꯦ ꯀꯩꯅꯣꯒꯤ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯌꯥꯎꯕ ꯐꯪꯖꯗꯕ ꯃꯌꯥꯝꯁꯤꯗ ꯀꯔꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯅꯤꯡꯕꯒꯦ ꯍꯥꯏꯗꯨꯃ ꯊꯝꯕꯤꯌꯨ ꯌꯥꯎꯁꯪ ꯂꯥꯛꯄꯁꯤꯗ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯏꯆꯦ ꯏꯆꯟ ꯏꯆꯥꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯃ ꯄꯨꯔꯛꯑꯒ ꯅꯪꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯟꯖꯜꯂꯒ ꯃꯊꯪ ꯆꯍꯤ ꯑꯣꯜꯂꯛꯄꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯥꯎꯁꯪꯁꯤ ꯌꯥꯎꯃꯤꯟꯅꯔꯒ ꯏꯪꯅ ꯆꯤꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯁꯦꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯪꯒꯣꯜ ꯑꯣꯏꯕꯁꯨ ꯑꯣꯏꯕꯤꯁꯅꯨ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯎꯁꯪꯒꯤꯗꯃꯛꯇꯁꯨ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯃꯌꯥꯝꯗ ꯏꯄꯣ ꯃꯤꯗꯤꯌꯥꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯅꯦ ꯍꯥꯏꯗꯤ ꯏꯟꯇꯔꯇꯦꯟ ꯑꯣꯏꯕ ꯌꯥꯕ ꯏꯁꯩꯒꯨꯝꯕ ꯁꯛꯄ ꯑꯗꯨꯒꯨꯝꯕ ꯀꯩ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯕꯤꯅꯤꯡꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯒꯨꯝꯕꯗꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯃꯌꯥꯝꯗ ꯏꯟꯇꯔꯇꯦꯟ ꯑꯣꯏꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯔꯣ ꯌꯥꯏ ꯏꯁꯩ ꯑꯣꯏꯔꯁꯨ ꯌꯥꯏ ꯀꯩ ꯏꯁꯩ ꯁꯛꯅꯤ ꯃꯇꯦꯛ ꯑꯃ ꯑꯩ ꯑꯐꯕ ꯑꯃ ꯍꯦꯛꯇ ꯁꯛꯆꯤꯜꯂꯛꯑꯒꯦꯀꯣ ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯂꯤꯔꯕ ꯋꯥꯔꯤꯅꯤ ꯏꯔꯣꯜ ꯅꯨꯡꯗ ꯊꯝꯕꯥꯜ ꯂꯨꯞꯂꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯉꯥꯏꯔꯤ ꯄꯔꯩ ꯆꯦꯠꯅ ꯉꯥꯏꯖꯈꯤ ꯅꯪꯇꯕꯨ ꯊꯃꯣꯏꯗ ꯁꯤꯇꯪ ꯁꯛꯑꯒꯦ ꯈꯣꯟꯖꯦꯜꯁꯨ ꯌꯥꯝ ꯐꯖꯩꯀꯣ ꯏꯁꯩꯒ ꯇꯝꯕꯤꯕ꯭ꯔꯕ ꯏꯁꯩꯗꯤ ꯇꯝꯗꯦꯕꯀꯣ ꯁꯨꯝ ꯄꯥꯈꯠꯄꯒꯤ ꯅꯤꯛꯄ ꯑꯃꯁꯨ ꯌꯥꯎꯔꯦ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯝ ꯐꯖꯩ ꯊꯦꯡꯛ ꯌꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯉꯥꯏꯍꯥꯛ ꯄꯤꯕꯤꯕꯒꯤꯀꯣ ꯅꯪ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯍꯥꯛꯀꯤ ꯃꯤꯡ ꯂꯩꯁꯦꯝꯕꯤ ꯀꯧꯋꯦ ꯂꯩꯁꯦꯝꯕꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯒꯦ ꯍꯧꯖꯤꯛ ꯑꯩ ꯀꯥꯔꯦ ꯅꯪ ꯍꯧꯖꯤꯛ ꯌꯥꯎꯁꯪꯁꯦ ꯀꯩꯗꯧꯕ ꯊꯣꯛꯂꯛꯏꯅꯣ ꯁꯤꯗ ꯌꯥꯎꯁꯪꯁꯦ ꯏꯟꯖꯣꯏꯃꯦꯟꯠꯀꯤꯗꯃꯛꯇ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯦ ꯑꯗꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯅꯥꯁꯥ ꯔꯤꯁꯔꯆ ꯁꯥꯏꯟꯇꯤꯁꯇ ꯌꯦꯡꯁꯜꯂꯤ ꯑꯣꯀꯦ ꯚꯦꯔꯤ ꯒꯨꯗ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯃꯃꯥꯡꯗꯗꯤ ꯏꯔꯥꯡ ꯂꯩꯗꯅ ꯁꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦꯗꯅ ꯑꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ꯭ꯔꯣꯗꯣ ꯐꯥꯎꯋꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯎꯁꯪꯒꯁꯦ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯌꯥꯎꯁꯪꯁꯦ ꯅꯪ ꯀꯩꯀꯩꯗꯤ ꯇꯧꯍꯧꯒꯦ ꯑꯗꯨꯒ ꯀꯔꯤꯗꯤ ꯇꯧꯒꯦ ꯈꯜꯂꯤꯅꯣ ꯌꯥꯎꯁꯪꯁꯤꯗ ꯑꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯕꯁꯨ ꯌꯥꯎꯋꯦ ꯇꯥꯗꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗꯗꯤ ꯌꯥꯝꯅꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕ ꯈꯔ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯆꯐꯨ ꯊꯨꯒꯥꯏꯕꯤꯒꯨꯝꯕ ꯇꯧꯔꯦ ꯂꯝꯖꯦꯜ ꯇꯧꯋꯤ ꯁ꯭ꯂꯣ ꯁꯥꯏꯀꯜ ꯔꯦꯁ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯍꯥꯏꯔꯛꯑꯒꯗꯤ ꯏꯟ ꯑꯥꯎꯠ ꯀꯩꯀꯥꯁꯨ ꯌꯥꯝ ꯇꯧꯈꯤꯀꯣ ꯑꯗꯨꯒ ꯑꯩ ꯌꯥꯎꯁꯪꯁꯤꯒꯤ ꯇꯧꯖꯒꯦ ꯈꯜꯂꯛꯑꯒꯗꯤ ꯑꯩ ꯏꯟꯖꯣꯏ ꯑꯣꯏꯅ ꯇꯧꯖꯒꯦꯅ ꯈꯟꯖꯔꯤ ꯍꯧꯖꯤꯛ ꯚꯦꯔꯤ ꯒꯨꯗ ꯃꯥꯅꯦ ꯃꯣꯇꯤꯚꯦꯁꯟ ꯐꯪꯅꯕ ꯑꯦꯟꯖꯣꯏꯃꯦꯟꯠ ꯈꯔꯁꯨ ꯇꯧꯗ ꯌꯥꯗꯦ ꯅꯠꯇ꯭ꯔꯥ ꯕ꯭ꯔꯦꯛ ꯂꯧ ꯇꯥꯕꯅꯤ ꯑꯗꯨꯒ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯦ ꯅꯪ ꯉꯁꯤ ꯈꯛꯇꯪ ꯌꯥꯎꯕ ꯑꯍꯥꯟꯕ꯭ꯔꯥ ꯉꯔꯥꯡꯗꯤ ꯑꯩ ꯌꯥꯎꯕꯕꯨꯗꯤ ꯍꯧꯔꯦ ꯑꯗꯨ ꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯦꯗꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩ ꯆꯍꯤ 3 ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯁꯥꯟꯅꯔꯛꯄ ꯍꯧꯔꯦ ꯑꯗꯨꯝ ꯁꯥꯟꯅꯕ ꯍꯧꯔꯦꯕ ꯅꯪ ꯀꯔꯤꯗꯤ ꯂꯧꯔꯒꯦ ꯍꯟꯗꯛꯀꯤꯗꯤ ꯑꯩ ꯔꯦꯁꯤꯡꯗ ꯀꯣ ꯁꯦꯀꯦꯟ ꯇꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ
ꯀꯥꯎꯔꯦ ꯃꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯤ ꯀꯩꯅꯣꯒꯤꯗꯨꯁꯨ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯔꯨꯕꯁꯤꯡꯗꯣ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯗꯗꯤ ꯀꯣ ꯑꯅꯤꯗꯪꯗꯤ ꯇꯥꯒꯤ ꯉꯥꯏꯔꯤꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯄꯜ ꯂꯦꯛꯇꯅ ꯊꯥꯔꯠ ꯇꯥꯔꯦ ꯑꯗꯨꯒ ꯀꯩꯅꯣꯗ ꯂꯝꯖꯦꯟꯗꯅ ꯁꯦꯀꯦꯟ ꯇꯥꯔꯦ ꯑꯠꯆꯥ ꯑꯗꯣ ꯍꯧꯖꯤꯛ ꯀꯔꯥꯎꯀꯦꯒꯤ ꯂꯥꯎꯊꯣꯛꯈꯤꯕꯁꯦ ꯅꯪ ꯏꯁꯩ ꯄꯥꯝꯗꯕ꯭ꯔꯣ ꯀꯔꯥꯎꯀꯦꯗꯤ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯒ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯁꯛꯆꯗꯣꯏꯅꯦ ꯁꯛꯇꯣꯏꯔꯥ ꯑꯗꯣ ꯀꯩ ꯏꯁꯩ ꯁꯛꯇꯣꯏꯅꯣ ꯑꯗꯣ ꯍꯥꯟꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤ ꯚꯥꯕꯣꯛ ꯃꯌꯥꯝꯗ ꯍꯥꯟꯅ ꯇꯥꯍꯜꯂꯁꯤꯗꯅ ꯑꯩꯅ ꯁꯛꯀꯗꯧꯔꯤꯕ ꯏꯁꯩꯁꯦ ꯀꯩꯅꯣ ꯑꯣꯏꯅ ꯁꯛꯆꯔꯅꯤꯀꯣ ꯑꯃ ꯗꯦꯠ ꯁꯣꯆꯨ ꯑꯣꯏꯅ ꯏꯁꯩ ꯑꯃ ꯂꯩꯕꯅꯦꯕ ꯅꯠꯇ꯭ꯔꯒ ꯗꯦꯟꯗꯣꯂꯥꯏꯟꯁꯤꯅ ꯁꯛꯑꯅꯤ ꯑꯗꯨꯗꯤ ꯑꯅꯤꯗꯣ ꯃꯇꯦꯛ ꯃꯇꯦꯛ ꯅꯪ ꯁꯛꯇꯦ ꯅꯪ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯒꯤꯅꯦ ꯑꯩꯈꯣꯏ ꯌꯦꯡꯉꯤꯕ ꯚꯥꯕꯣꯛ ꯃꯌꯥꯝꯗꯁꯨ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄꯁꯤꯗꯅꯦ ꯅꯪꯒꯤ ꯋꯤꯁ ꯑꯃꯁꯨ ꯄꯤꯔꯣ ꯑꯗꯨꯒ ꯏꯁꯩ ꯑꯅꯤꯗꯣ ꯅꯪ ꯔꯤꯍꯔꯁꯦꯜ ꯇꯧꯕ ꯑꯣꯏꯅ ꯁ꯭ꯇꯦꯟꯖꯥ ꯑꯃꯃꯝ ꯁꯛꯑꯁꯦ ꯑꯗꯨ ꯗꯦꯟꯗꯣꯂꯥꯏꯟꯁꯤꯇꯪ ꯑꯣꯏꯅ ꯁꯛꯆꯔꯒꯦ ꯌꯥꯏ ꯅꯪ ꯑꯄꯥꯝꯕꯗꯣ ꯁꯛꯑꯣ Maybe it's the way you say my name. Maybe it's the way you play your game. But it's so good. I've never met anybody like you. But it's so good. I've never dreamt of nobody like you. And I've heard of a love that comes once in a lifetime. And I'm pretty sure that you are that love of mine. ꯑꯗꯨꯐꯥꯎꯕꯗꯤ ꯈꯪꯖꯍꯧꯔꯦ. Very nice. ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯧ ꯑꯗꯨꯒ ꯅꯪ ꯁꯤ ꯀꯔꯥꯎꯀꯦ ꯀꯣꯝꯄꯤꯇꯤꯁꯟꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ. ꯍꯣꯏ ꯑꯣꯏꯖꯒꯦ. ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪꯁꯦ ꯃꯌꯥꯝꯗꯗꯤ ꯑꯦꯛꯖꯥꯝ ꯇꯥꯁꯜꯂꯤꯗꯅ ꯗꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯩ ꯍꯧꯈꯤꯕꯁꯤꯡꯗꯣ 10ꯒ 12ꯀꯒꯤ ꯑꯗꯣ ꯃꯣꯏ ꯌꯥꯎꯁꯪ ꯌꯥꯎꯕ ꯐꯪꯍꯧꯗꯕ ꯑꯩꯈꯣꯏ ꯏꯆꯦꯁꯤꯡꯗꯣ ꯃꯣꯏꯁꯤꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯦ ꯃꯣꯏ ꯍꯧꯖꯤꯛ ꯑꯦꯛꯖꯥꯝꯁꯨ ꯇꯥꯔꯦꯀꯣ ꯆꯤꯆꯦ ꯗꯗꯥꯁꯤꯡꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯦꯛꯖꯥꯝꯁꯤꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨ ꯏꯟꯖꯣꯏꯃꯦꯟꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯑꯗꯨ ꯑꯦꯛꯖꯥꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯃꯨꯟꯅ ꯄꯥꯕꯤꯔꯣꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄꯤꯔꯣꯅ ꯍꯥꯏꯖꯅꯤꯡꯉꯦ ꯌꯥꯎꯁꯪꯗꯤ ꯃꯊꯪ ꯆꯍꯤꯁꯤ ꯌꯥꯎꯕ ꯌꯥꯏ ꯆꯂꯣ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯦꯟ ꯑꯣꯜ ꯗ ꯕꯦꯁꯠ ꯉꯁꯤꯒꯤ ꯌꯦꯔꯨꯝ ꯆꯥꯕꯒꯤ ꯀꯣꯝꯄꯤꯇꯤꯁꯟꯁꯦ ꯄꯥꯎ ꯀꯃꯥꯏꯅ ꯇꯥꯔꯛꯄꯤꯅꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗ ꯑꯗꯨꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯇꯥꯖꯩꯌꯦ ꯑꯗꯨꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯗꯅ ꯁꯤꯟꯖꯕꯁꯦ ꯀꯔꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯥꯡꯊꯣꯛꯄꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯧꯁꯤꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯩ ꯑꯃꯗꯤ ꯊꯋꯥꯏ ꯌꯥꯎꯕꯗꯣ ꯍꯦꯟꯒꯠꯂꯛꯀꯗ꯭ꯔꯥꯅ ꯈꯜꯂꯦ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯅꯣꯡꯃꯗ ꯌꯦꯔꯨꯝ ꯀꯌꯥ ꯆꯥꯕꯤꯒꯦ ꯍꯥꯟꯅ ꯑꯩ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯑꯣꯏꯗꯤ 2-3 ꯆꯥꯕꯗꯤ ꯉꯝꯖꯗꯦ ꯑꯗꯣ ꯇ꯭ꯔꯥꯏ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯑꯍꯥꯟꯕꯁꯨ ꯇꯥꯟꯅꯗꯣꯏꯅꯤꯀꯣ ꯆꯥꯕꯁꯦ ꯑꯗꯣ ꯃꯀꯨ ꯐꯖꯅ ꯈꯣꯛꯑꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯨꯅ ꯂꯣꯏꯁꯟꯕ ꯀꯥꯡꯕꯨꯗꯣ ꯑꯩꯈꯣꯏꯅ ꯋꯤꯅꯔ ꯊꯝꯖꯔꯤꯕꯅꯤꯀꯣ ꯁꯣꯝꯒꯤꯗꯤ ꯌꯦꯔꯨꯝ ꯀꯌꯥ ꯆꯥꯕꯤꯒꯦ ꯅꯣꯡꯃꯗ ꯑꯩ ꯌꯦꯔꯨꯝꯗꯤ ꯆꯥꯗꯦ ꯑꯗꯣ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯔꯤꯁꯤꯅꯦ ꯉꯁꯤꯗꯤ ꯀꯣꯝꯄꯤꯇꯤꯁꯟ ꯌꯦꯟꯊꯣꯛꯄꯤꯔꯦ ꯁꯣꯝꯗꯤ ꯀꯌꯥ ꯆꯥꯕꯤꯒꯦ ꯆꯥꯕ ꯉꯝꯗꯦꯗ ꯉꯁꯤ ꯇꯧꯕꯤꯔꯛꯄ꯭ꯔꯣ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯉꯔꯥꯡꯗꯤ ꯍꯥꯏꯐꯦꯠꯇꯤ ꯇꯧꯔꯦ ꯉꯔꯥꯡꯗꯤ ꯍꯥꯏꯐꯦꯠꯇꯤ ꯇꯧꯈꯔꯦ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯁꯣꯝꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯁꯤꯅ ꯑꯍꯥꯟꯕꯅꯦ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯔꯨꯝꯒꯤ ꯀꯣꯝꯄꯤꯇꯤꯁꯟ ꯁꯤꯟꯕꯁꯤꯗ ꯀꯩ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯊꯪꯗꯁꯨ ꯑꯗꯨꯝ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯏꯚꯦꯟ ꯃꯌꯥꯝ ꯄꯨꯈꯠꯄꯤꯔꯣ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯌꯦꯔꯨꯝ ꯍꯥꯟꯅ ꯀꯌꯥꯔꯛ ꯆꯥꯕꯤꯔꯛꯀꯦ ꯑꯗꯨ ꯆꯥꯏ ꯀꯌꯥꯃꯨꯛ ꯆꯥꯕ ꯉꯝꯒꯦ ꯅꯣꯡꯃꯗ 2-3 ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯗꯤ ꯁꯤ ꯏꯔꯥꯏ ꯂꯥꯏꯗꯣꯔꯦ ꯅꯠꯇ꯭ꯔꯥ ꯇꯧꯕꯗꯗꯤ ꯍꯥꯟꯅ ꯆꯥꯕ ꯂꯣꯏꯕꯗꯨꯅꯤꯀꯣ ꯋꯤꯟꯅꯔ ꯑꯣꯏꯗꯣꯏꯁꯦ ꯑꯗꯨꯅ ꯈꯤꯇꯪ ꯐꯣꯀꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯏꯄꯣ ꯃꯤꯗꯤꯌꯥꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯗꯅ ꯌꯥꯎꯁꯪꯗ ꯀꯠꯊꯣꯛꯆꯔꯒ ꯃꯧ ꯅꯍꯥꯁꯤꯡ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯠ ꯇꯧꯖꯔꯒ ꯀꯣꯝꯄꯤꯇꯤꯁꯟ ꯁꯤꯟꯕꯁꯤ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ ꯌꯦꯔꯨꯝ ꯍꯥꯟꯅ ꯀꯌꯥ ꯆꯥꯕꯤꯔꯛꯀꯦ 1-2 ꯈꯛꯇꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯌꯦꯡꯒꯦ ꯐꯨꯟꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯪꯒꯣꯜ ꯑꯣꯏꯕꯤꯌꯨ 얘가 사비우고 얘가 사비우 아주가 파티시펜싱이 마이마이기 그 하주시소 아까 예지에서 오늘 바이사스 거기 공격을 하고 떨어서 거기 북한은 코타가 빼고 이놈의 엑스카이브로 내가 이놈으로 손만으로 내가 이 코타가 빼먹을 수가 있게 발렌티아노도 보이 가라 뽑히요 발렌티아노도 보이 발렌티아노 신나다는 라포피요
너희 둘다 지금 그냥 한 거고 이쪽납니다. Yang dan sapi, asal yang ngantuk kenapa? Apa yang mau mesti tahu sekian tahun. Sekian tahun deh. Anda tahu belum dia nak urut berapa? Ada mau lagi urut mesti tahu. Sabi yang suka ini, disqualify orang sahabat ni kenapa bahasa ini? Ini jauh mana ni? Bahasa kita. Bahasa second part. Saya kan pak pada tu masih dia. Oke, pada saat itu kami tentang sapi. Lalu mayam ini tentang sapi masuk lagi. Ya, buat kami. Aku di sana lain Profes Sanita. Ya, buat kami. Video ini orang lagi video tadi. Makasih Allah. Sangat cari. Alis bagaimana? Lalu ini dia juga lebih. Kalau para bintai mah, ayam pam aduh. Saya mau misalnya, asli presiden ke itu mana? Lebih, lama orang me, sila. Pak Presiden, benar benar sila. Lalu, ikut kamu tersak ya apa? Sigi yamna nungairba akhoi yerum chaba competition akhoi pomidiana ngasi sinjariba akhoi 30th annual Saipo Sports Meet 2026 da akhoi pomidiana sponsor tawjaraga mayam gi damakta akhoi fun time oina motivate tawna gi damakta haibadi angang singi laisabi singi pakhang singi kayama susille do ngasi se khona top pa haibadi wakhalonda imung da leiriba maungna sing akhoi gi yum yengchen bada mathau chinjaba sing se akhoi na puthok jaraga bakhoi bo khitang akhoi na yausang sida fun time mama moisu participate tawna be damakta adugi moto da khone sinjaba fun time ni aduga mokhoi busu khone encourage tawraga motivation pi bagi damakta khone ngasi se ipomidiana mayam gi damakta yerum jaba competition se sinjabani aduga yerum jabi competition se ehen ba akhoi su wakhalun kayama mayam gi comments ke through dagi mayam na haibe pa akhoi feedback kaya dagi akhoi na makha taba kayam su chathaba ngam jage aduga yausang festival dang asi maksu akhoi na sponsor tawjari basi asigumna mayam na su angam ba akhoi gi fun time matam haibadi akhoi se mioi ba haibase busy schedule leba matam da khana break loba ma mathau tabani na akhoi na break loba timing sida akhoi se motivation oi ba khara potential leba khara encouragement oi ba kaya ama encourage to minaraga akhoi gi pomidiana pangthok pasi akhoi makha ta na mayam da akhoi pangthok na basu hona jage mayam ge hen ba comments aduga yausang gi mari ne ba mayam akhoi da focus tawraga comments kaya ama feedback kaya ama thambiu hana thamjari mayam gi damakta akhoi pomidiana amuk kasu hanna mayam bo hana thaga sari loina na happy yausang haina mayam da amuk thamjari